ꯑꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤꯕꯨ ꯁꯦꯝꯗꯣꯛꯅꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯝꯗꯝ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯖꯦꯅꯦꯔꯦꯁꯟ ꯖꯤꯒꯤ ꯖꯦꯟꯖꯤꯒꯤ ꯑꯣꯏꯕ ꯅꯍꯥꯁꯤꯡ ꯊꯣꯔꯛꯇꯨꯅ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯂꯥꯛꯇꯨꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯒꯤ ꯑꯣꯏꯕ ꯐꯦꯁ ꯑꯃ ꯎꯕ ꯐꯪꯕꯗꯒꯤ ꯍꯧꯔꯒ ꯃꯇꯝ ꯑꯃꯗ ꯋꯦꯁꯇꯔꯟ ꯀꯥꯡꯕꯨꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯁꯤꯗꯁꯨ ꯒ꯭ꯂꯣꯕal ꯁꯥꯎꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯈꯠꯂꯛꯄ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯟꯗꯛꯀꯤ ꯆꯍꯤ 2025 ꯑꯁꯤꯒꯤ ꯃꯤꯗ ꯀ꯭ꯋꯥꯇꯔ ꯑꯣꯏꯒꯗꯧꯔꯤꯕ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯕ ꯁ꯭ꯋꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯛꯁ ꯑꯃꯁꯨꯡ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯑꯣꯟꯕꯁꯤꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯤꯕ ꯏꯚꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯝꯃꯔꯤ ꯑꯣꯏꯅ ꯁꯝꯂꯞꯄ ꯌꯦꯡꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯇꯒꯤ ꯍꯧꯔꯒ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯁꯤꯡ ꯑꯁꯤ ꯀꯟꯐ꯭ꯂꯤꯛ ꯅꯠꯇ꯭ꯔꯒꯅ ꯂꯥꯟꯐꯝ ꯀꯌꯥ ꯑꯃꯅ ꯌꯥꯝꯅ ꯆꯥꯎꯅ ꯏꯝꯄꯦꯛ ꯇꯧꯕ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯁꯤꯡ ꯑꯁꯤ ꯁꯦꯝꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯅ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯇꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯀꯌꯥ ꯑꯃꯗ ꯏꯐꯦꯛ ꯇꯧꯔꯤꯕ ꯑꯣꯟꯒꯣꯌꯤꯡ ꯃꯦꯖꯔ ꯒ꯭ꯂꯣꯕal ꯀ꯭ꯔꯥꯏꯁꯤꯁ ꯈꯔꯒꯤ ꯃꯇꯥꯡꯗ ꯌꯦꯡꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯁꯤꯗꯤ ꯋꯦꯁ ꯑꯦꯁꯤꯌꯥ ꯑꯩꯈꯣꯏꯅ ꯃꯤꯗꯜ ꯏꯁ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗ꯭ꯔꯕ ꯏꯔꯥꯡ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯛꯂꯤꯕ ꯏꯖꯔꯦꯜ ꯄꯦꯂꯦꯁꯇꯤꯟ ꯑꯃꯁꯨꯡ ꯏꯔꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡꯗ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯍꯧꯅꯅ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁ ꯄ꯭ꯔꯄꯣꯖꯦꯜ ꯑꯃ ꯄꯨꯔꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯄꯤꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯔꯕꯀꯤ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃꯗꯤ ꯂꯧꯔꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯁꯨ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯎꯁꯤꯜꯂꯛꯂꯤꯕ ꯔꯣꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯍꯨꯇꯤꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛꯇꯒꯤ ꯍꯧꯔꯒ ꯏꯔꯥꯟ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗ ꯃꯨꯛꯅꯔꯛꯂꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄ ꯁꯦꯞꯇꯦꯝꯕꯔ ꯂꯣꯏꯁꯤꯜꯂꯛꯄ ꯐꯥꯎꯒꯤ ꯀ꯭ꯋꯥꯇꯔ ꯑꯁꯤꯗ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯏꯐꯣꯔꯠꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯇꯨꯅ ꯌꯨꯑꯦꯁ ꯌꯥꯎꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯇꯨꯅ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯖꯥꯎ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯗ ꯔꯨꯠ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯃ ꯂꯩꯔꯤ ꯃꯊꯪꯗꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ 2025ꯒꯤ ꯑꯣꯏꯕ ꯊꯥꯔꯠ ꯀ꯭ꯋꯥꯇꯔ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯝ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯔꯤ ꯀꯌꯥ ꯑꯃ ꯅꯧꯅ ꯂꯧꯁꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯁꯤꯌꯥ ꯑꯁꯤꯒꯤ ꯏꯅꯔꯖꯤ ꯁꯦꯛꯇꯔ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯂꯕ ꯃꯇꯨꯡꯗ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯋꯥꯔꯐꯦꯌꯔꯗ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯡꯅꯔꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯏꯟꯚꯣꯜꯞꯃꯦꯟꯠ ꯑꯁꯤꯅ ꯍꯦꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯁꯦꯝ ꯁꯥꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤ ꯃꯊꯪꯁꯤꯅ ꯑꯐ꯭ꯔꯤꯀꯥꯟ ꯀꯟꯇꯤꯅꯦꯟꯠ ꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯍꯧꯖꯤꯛ ꯁꯨꯗꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯤꯕ ꯏꯚꯦꯟꯠꯁꯤꯡ ꯑꯗꯨ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯨꯗꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯈ꯭ꯔꯥꯏꯁꯤꯁ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇꯕ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯋꯥꯠꯄꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯤ ꯃꯊꯪ ꯑꯁꯤꯅ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤ ꯑꯃꯁꯨꯡ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯗꯁꯨ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯨꯛꯅꯕ ꯑꯁꯤꯗ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯇꯦꯔꯤꯐ ꯋꯥꯔꯁꯤꯡ ꯆꯠꯊꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯁꯀꯦꯂꯦꯁꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯈꯤꯗꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯁꯦꯞꯇꯦꯝꯕꯔ ꯂꯣꯏꯁꯤꯜꯂꯛꯄ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯆꯥꯏꯅꯥ ꯑꯁꯤꯕꯨ ꯀꯟꯇꯦꯟ ꯇꯧꯅꯕꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯏꯈꯠꯂꯛꯄꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛ ꯑꯃꯁꯨꯡ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯃ ꯑꯣꯏꯅ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯑꯗꯨ ꯂꯩꯔꯤ ꯃꯊꯪꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯔꯤꯐꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯃꯊꯪ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃꯁꯨꯡ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯗꯒꯤ ꯑꯣꯏꯔꯛꯄ ꯏꯝꯄꯦꯛ ꯑꯃ ꯑꯣꯏꯅ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤꯕ ꯈꯨꯗꯤꯡ ꯑꯁꯤꯅ ꯃꯇꯝ ꯑꯃꯗ ꯋꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯆꯂꯥꯏꯔꯝꯕ ꯒ꯭ꯂꯣꯕal ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯒ꯭ꯂꯣꯕal ꯁꯥꯎꯊꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯃꯁꯨ ꯍꯧꯈꯤꯕ ꯀ꯭ꯋꯥꯇꯔ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯦꯝꯍꯧꯔꯤꯕ ꯍꯟꯗꯛꯀꯤ ꯆꯍꯤ 2025ꯀꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯇꯝꯗꯁꯨ ꯒ꯭ꯂꯣꯕal ꯁꯥꯎꯊ ꯀꯥꯡꯕꯨꯒ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀ ꯃꯨꯛꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯎꯕ ꯐꯪꯒꯅꯤ ꯑꯅꯤꯁꯨꯕꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ
ꯇ꯭ꯔꯦꯗ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯀꯥꯏꯊꯔꯛꯂꯤꯕ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯃꯥꯡꯒꯤ ꯀ꯭ꯋꯥꯇꯔ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯒ꯭ꯂꯣꯕal ꯇ꯭ꯔꯦꯗ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯑꯆꯧꯕ ꯑꯑꯣꯟꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯅ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯨꯑꯦꯁꯅ ꯆꯠꯊꯔꯛꯂꯤꯕ ꯇꯦꯔꯤꯐ ꯋꯥꯔ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃꯈꯛ ꯂꯩꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒ ꯃꯨꯛꯅꯕ, ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒ꯭ꯂꯣꯕal ꯇ꯭ꯔꯦꯗ ꯑꯣꯔꯗꯔ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯏꯊꯕ, ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕ, ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯒꯅꯤ, ꯉꯁꯤꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯤꯕ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃ ꯇꯥꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯔꯣꯠ ꯃꯣꯃꯦꯟꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯞꯊꯔꯛꯄ, ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯄ꯭ꯂꯥꯏ ꯆꯦꯟ ꯑꯃꯃꯝ ꯊꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯁꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯀꯝꯄꯤꯇꯤꯁꯟ ꯑꯃꯁꯨꯡ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯑꯣꯏꯍꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯂꯩꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯔꯝ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯀ꯭ꯋꯥꯇꯔ ꯑꯁꯤꯗꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯑꯃꯁꯨꯡ ꯃꯁꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯒ꯭ꯔꯣꯠ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯁꯝꯕꯜ ꯑꯃ ꯈꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯨꯝꯅ ꯑꯄꯟꯕ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯁꯣꯏꯗꯅ ꯂꯥꯛꯇꯨꯅ ꯂꯩꯒꯅꯤ꯫ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯧꯈꯤꯕ ꯀ꯭ꯋꯥꯇꯔ ꯑꯁꯤꯗ ꯃꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯟꯊꯗꯨꯅ ꯄꯣꯠꯆꯩ ꯄꯨꯊꯣꯛꯄꯒꯤ ꯑꯣꯏꯕ ꯃꯦꯅꯨꯐꯦꯛꯆꯔꯤꯡꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯇꯞꯊꯔꯛꯄ, ꯑꯗꯨꯒ ꯅꯧꯅ ꯏꯃꯔꯖꯤꯡ ꯏꯀꯣꯅꯣꯃꯤ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥ, ꯚꯤꯌꯦꯠꯅꯥꯝꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯇꯦꯟꯁꯤꯌꯦꯜ ꯑꯃ ꯑꯣꯏꯅ ꯎꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯒ꯭ꯔꯣꯠ ꯑꯃ ꯂꯥꯛꯇꯨꯅ ꯑꯆꯧꯕ ꯃꯥꯔꯀꯦꯠꯇ ꯑꯑꯣꯟꯕ ꯑꯃ ꯎꯕ ꯐꯪꯂꯤ꯫ ꯃꯊꯪꯁꯤꯅ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯠ ꯑꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯣꯏꯕ 40ꯁꯨꯕ ꯁꯦꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯅꯧꯅ ꯆꯪꯁꯤꯜꯂꯛꯂꯤꯕ AI ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯒꯤ ꯂꯩꯉꯥꯛꯇ ꯐꯥꯎꯕ ꯌꯥꯎꯁꯤꯜꯂꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯟꯅ ꯅꯩꯅꯕ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯣꯏꯔꯛꯄ ꯌꯥꯕ ꯊ꯭ꯔꯦꯠꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯁꯇꯦꯅꯦꯕꯤꯂꯤꯇꯤ ꯑꯣꯏꯕ ꯒꯣꯜ ꯑꯃꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯜꯇꯤꯂꯦꯇꯔꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯦꯚ ꯑꯃꯈꯛꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯈꯤ꯫ ꯍꯟꯗꯛ 2025ꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯃꯜꯇꯤꯂꯦꯇꯔꯦꯜꯒꯤ ꯑꯣꯏꯕ ꯁꯃꯤꯠꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ꯫ ꯃꯇꯝ ꯑꯃꯗ ꯌꯨꯑꯦꯁꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯗꯣꯃꯤꯅꯦꯠ ꯇꯧꯔꯝꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯣꯜ ꯑꯗꯨ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯃꯍꯨꯠ ꯁꯤꯟꯖꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯑꯦꯟꯇ꯭ꯔꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛ ꯎꯔꯤ꯫ ꯃꯗꯨꯗꯁꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯍꯥꯏꯔꯤꯕ ꯕꯣꯗꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯜꯇꯤꯂꯦꯇꯔꯦꯂꯤꯖꯝꯕꯨ ꯄ꯭ꯔꯃꯣꯠ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯄꯨꯟꯈꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯃꯤꯐꯝꯁꯤꯡꯗ ꯎꯈꯤꯕ ꯑꯗꯨꯒ ꯃꯥꯟꯅꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯑꯁꯤꯗꯁꯨ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯌꯨꯅꯤꯄꯣꯂꯔ ꯁꯤꯁꯇꯦꯝ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛ ꯃꯜꯇꯤꯄꯣꯂꯔ ꯁꯤꯁꯇꯦꯝ ꯑꯃ ꯂꯥꯛꯄꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩ ꯑꯃꯗꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯟꯕꯒꯤ ꯑꯣꯏꯕ ꯃꯃꯤꯁꯤꯡ ꯇꯥꯈꯤ꯫ ꯃꯁꯤꯗ ꯕ꯭ꯔꯤꯛꯁꯒꯨꯝꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯁꯥꯎꯊ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯦꯖꯤꯃꯣꯅꯤ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯗꯨꯒꯤ ꯑꯣꯏꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯧꯅꯈꯤ꯫ ꯃꯔꯤꯁꯨꯕ ꯄꯣꯏꯟꯠ ꯑꯁꯤꯅ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯒꯣꯚꯔꯅꯦꯟꯁꯀꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯃꯗꯨꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯈꯟꯅꯈꯤꯕ ꯑꯁꯤ AIꯒꯤ ꯑꯣꯏꯕ ꯔꯦꯒꯨꯂꯦꯁꯟ ꯑꯃꯁꯨꯡ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯁꯤꯗ AIꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯟꯁꯃꯦꯟꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ AIꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯂꯩꯉꯥꯛꯇ ꯌꯥꯎꯍꯟꯒꯗꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯇꯥꯈꯤ꯫ ꯍꯧꯖꯤꯛ AIꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯂꯥꯟꯐꯝꯗꯒꯤ ꯍꯧꯔꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯖꯤꯟꯅꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯂꯦꯟꯁꯀꯦꯞ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃꯁꯨ ꯁꯣꯏꯗꯅ ꯎꯒꯗꯧꯔꯤ꯫ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯤ ꯂꯝꯖꯦꯟ ꯑꯁꯤꯗ ꯃꯈꯣꯏ ꯃꯁꯦꯜ ꯃꯨꯟꯅꯗꯨꯅ ꯑꯃꯒ AIꯒꯤ ꯑꯣꯏꯕ ꯈꯨꯠꯊꯥꯡꯗ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡꯁꯨ ꯑꯗꯨꯃꯛ ꯎꯔꯤ꯫ ꯃꯁꯤꯕꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯔꯦꯒꯨꯂꯦꯁꯟ ꯈꯔ ꯊꯝꯅꯤꯡꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯎꯕꯗꯤ ꯐꯪꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯅ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ AIꯅ ꯆꯥꯎꯈꯠꯂꯛꯂꯤꯕ ꯃꯈꯩ ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯄꯥꯎ ꯗꯤꯁꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄꯤꯅꯅꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ AIꯅ ꯆꯥꯎꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯖꯦꯅꯦꯔꯦꯇꯤꯚ AIꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯨꯛꯂꯩ ꯂꯩꯇꯕ ꯄꯣꯠ ꯑꯃꯕꯨ ꯌꯥꯝꯅ ꯃꯥꯟꯍꯟꯗꯨꯅ ꯑꯁꯦꯡꯕ ꯃꯥꯟꯍꯟꯗꯨꯅ ꯄꯨꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯁꯤ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯏꯃꯦꯖꯇ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏꯐꯇ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯇ ꯅꯠꯇꯅ
ꯌꯥꯝꯅ ꯆꯥꯎꯕ ꯁ꯭ꯀꯦꯜꯗ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯕꯦꯁꯇ ꯏꯂꯦꯛꯁꯟꯒꯤ ꯀꯥꯟꯅꯅꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯊꯣꯛꯍꯟꯅꯤꯡꯕꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯣꯁꯥꯏꯇꯤꯕꯨ ꯄꯣꯂꯔꯥꯏꯖ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯃ ꯂꯩꯕꯁꯤꯅ AIꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯈꯔ ꯊꯝꯃꯛꯄ ꯀꯔꯤꯒꯨꯝꯕ ꯂꯤꯃꯤꯠ ꯈꯔ ꯊꯝꯃꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯈꯤꯕꯒꯤ ꯑꯣꯏꯕ ꯑꯗꯨꯃꯛ ꯎꯕ ꯐꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ AI ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯣ ꯀꯌꯥ ꯑꯃ ꯄꯨꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄꯁꯤꯡ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯊꯪ ꯑꯁꯤꯅ ꯍꯟꯗꯛꯀꯤ ꯆꯍꯤ 2025 ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯕ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔ ꯋꯥꯏꯜ ꯐꯥꯌꯔ ꯑꯥꯔꯠꯀ꯭ꯋꯦꯛ ꯁꯨꯅꯥꯃꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯆꯦꯟꯖ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯂꯤꯕ ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯈꯟꯅꯕꯗꯤ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕꯗꯤ ꯎꯗꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯒ꯭ꯂꯣꯕal ꯑꯁꯤꯕꯨ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ US ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯁꯤ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯃꯌꯥꯝꯅ ꯁꯥꯖꯤꯟꯕ ꯚꯥꯞꯅ ꯁꯥꯖꯤꯟꯕ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯕꯁꯤꯅ ꯌꯥꯝꯅ ꯀꯟꯕ ꯏꯅꯤꯁꯤꯌꯦꯇꯤꯚꯇꯤ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯈꯔ ꯂꯧꯈꯠꯅꯤꯡꯕꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯈꯛꯇ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯉꯁꯤꯗꯤ ꯔꯦꯜ ꯃꯣꯕꯥꯏꯜ ꯃꯤꯁꯥꯏꯜ ꯂꯣꯟꯆ ꯁꯤꯁꯇꯦꯝ ꯗꯦꯕꯂꯞ ꯇꯧꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯁꯦꯔꯤꯁꯇ ꯆꯜꯂꯤꯕ ꯑꯒꯅꯤ ꯃꯤꯁꯥꯏꯜ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯃꯈꯛꯇ ꯆꯦꯟꯅꯔꯤꯕ ꯇ꯭ꯔꯦꯟ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯟꯆ ꯇꯧꯕꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ DRDOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯣꯄꯟꯂꯤ ꯄꯨꯊꯣꯔꯛꯇꯨꯅ ꯁꯣ ꯇꯧꯈ꯭ꯔꯦ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯇꯥꯡꯕ ꯀꯟꯇ꯭ꯔꯤ ꯈꯔ ꯈꯛꯇꯒꯤ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯗꯨꯅ ꯂꯥꯛꯄ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯁꯨ ꯗꯦꯕꯂꯞ ꯇꯧꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯁꯤꯁꯇꯦꯝ ꯑꯃ ꯂꯥꯛꯄꯒꯤ ꯑꯣꯏꯕ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌా ꯑꯃꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯁꯤꯒꯨꯝꯂꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯇꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯟ ꯑꯃꯗꯒꯤ ꯃꯤꯁꯥꯏꯜ ꯑꯃ ꯂꯣꯟꯆ ꯇꯧꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯤꯕ ꯑꯁꯤ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯉꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯟꯇ꯭ꯔꯤ ꯃꯔꯤꯗ ꯈꯛꯇꯃꯛ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯉꯥ ꯁꯨꯕ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯇꯥꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯃꯉꯥ ꯈꯛꯇꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯇꯒꯤ ꯇ꯭ꯔꯦꯟ ꯑꯃꯗꯒꯤ ꯃꯤꯁꯥꯏꯜ ꯂꯣꯟꯆ ꯇꯧꯕꯒꯤ ꯑꯣꯏꯕ ꯔꯦꯜ ꯃꯣꯕꯥꯏꯜ ꯃꯤꯁꯥꯏꯜ ꯂꯣꯟꯆ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯔꯁꯤꯌꯥ ꯃꯊꯪꯗ USA ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇ꯭ꯔꯦꯟꯗꯒꯤ ꯍꯧꯖꯤꯛ ꯑꯒꯅꯤ ꯃꯤꯁꯥꯏꯜ ꯂꯣꯟꯆ ꯇꯧꯗꯨꯅ ꯃꯉꯥ ꯁꯨꯕ ꯃꯁꯤꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯁ ꯇꯧꯈ꯭ꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤꯗꯁꯨ ICBM ꯃꯤꯁꯥꯏꯜ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯇꯦꯁ ꯇꯧꯖꯕ ꯇꯥꯔꯒꯁꯨ ꯀꯟꯇꯤꯅꯦꯟ ꯑꯃꯗꯒꯤ ꯀꯟꯇꯤꯅꯦꯟ ꯑꯃꯗ ꯂꯥꯞꯅ ꯀꯥꯞꯄ ꯉꯝꯕ ICBM ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯇꯔꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯂꯩꯔꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯊꯑꯣꯏꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯆꯪꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯔꯦꯟꯖ ꯑꯗꯨ ꯂꯩꯊꯗꯨꯅ ꯀꯥꯞꯄꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯗꯨꯃꯛ ICBMꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ ꯃꯁꯤꯒꯁꯨ ꯂꯣꯏꯅꯅ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯇꯧꯈꯤꯕ ꯑꯒꯅꯤ 5ꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯚꯦꯔꯤꯌꯟꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯑꯗꯨꯁꯨ ꯁꯤꯖꯤꯟꯅꯔꯤ ꯍꯧꯖꯤꯛ ꯇ꯭ꯔꯦꯟꯗꯒꯤ ꯂꯣꯟꯆ ꯇꯧꯈꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯑꯒꯅꯤ ꯁꯦꯔꯤꯁꯀꯤ ꯑꯣꯏꯅ ꯑꯔꯤꯕ ꯃꯤꯁꯥꯏꯜꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯩꯕ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯒꯨꯝꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯔꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯆꯥꯏꯅꯥ ꯅꯠꯇ꯭ꯔꯒꯅ ꯔꯁꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯤ ꯔꯦꯜꯋꯦꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯕ ꯀꯟꯇ꯭ꯔꯤꯁꯤꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯦꯟ ꯑꯃꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯁꯥꯏꯜ ꯑꯃ ꯀꯥꯞꯂꯛꯄ ꯍꯥꯏꯕꯁꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯗꯣꯝꯗꯒꯤ ꯀꯥꯞꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯈꯪꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯗꯨꯕꯨ ꯏꯟꯇꯔꯁꯦꯞ ꯇꯧꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯊ꯭ꯔꯦꯠ ꯑꯣꯏꯔꯤꯕꯁꯤ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯒ ꯅꯣꯔꯗꯔꯟ ꯊꯪꯕ ꯁꯔꯨꯛ ꯑꯃꯁꯨꯡ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯦꯞꯇ ꯎꯔꯤꯕ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯕ ꯔꯦꯜꯋꯦꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯛꯀꯤ ꯑꯣꯏꯕ ꯃꯦꯞ ꯑꯗꯨꯅꯤ ꯀꯌꯥꯃꯨꯛ ꯌꯥꯝꯕ ꯔꯦꯜꯋꯦꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯛ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯗꯣꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯇ꯭ꯔꯦꯛ ꯑꯁꯤꯗꯒꯤ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯁꯥꯏꯜ ꯂꯣꯟꯆ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯩꯕꯅ ꯇ꯭ꯔꯦꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯗꯚꯥꯟꯇꯦꯖ ꯑꯃ ꯂꯩꯔꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯛꯁꯤꯡ ꯑꯁꯤꯗ ꯀꯔꯝꯕ ꯇ꯭ꯔꯦꯟꯁꯤꯡꯗ ꯃꯤꯁꯥꯏꯜ ꯄꯨꯔꯝꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯊꯤꯖꯤꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯇꯝ ꯆꯪꯕ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯖ꯭ꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ
ꯃꯤꯁꯥꯏꯜꯁꯤꯡ ꯑꯃꯨꯛꯇꯗ ꯀꯥꯞꯁꯤꯟꯕ ꯇꯥꯔꯒꯗꯤ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯐꯥꯎꯕ ꯉꯥꯛꯊꯣꯛꯄ ꯉꯝꯗꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯗ ꯑꯇꯣꯞꯄ ꯑꯍꯣꯡꯕ ꯃꯃꯜꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯉꯥꯎꯍꯜꯂꯤꯉꯩꯗ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯃꯗꯒꯤ ꯁꯦꯝ ꯁꯥꯍꯧꯗꯕ ꯃꯐꯝ ꯑꯃ ꯊꯤꯖꯤꯟꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯟꯆ ꯇꯧꯗꯨꯅ ꯍꯤꯠ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇ꯭ꯔꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕꯗ ꯑꯇꯣꯞꯄ ꯌꯦꯛꯅꯕꯁꯤꯡꯅ ꯈꯪꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯇ꯭ꯔꯦꯟ ꯑꯃꯗ ꯃꯤꯁꯥꯏꯜ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯔꯍꯦꯗꯁꯤꯡ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯅꯕꯨ ꯄꯣꯈꯥꯏꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯄꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯤꯕꯅꯤ ꯉꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯇ꯭ꯔꯦꯟꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯂꯩꯖꯕ ꯇꯥꯔꯒꯁꯨ ꯀꯔꯞꯁꯟ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯅꯤꯡꯊꯤꯖꯅ ꯌꯦꯡꯁꯤꯟꯕꯤꯗꯕ ꯍꯥꯏꯕꯁꯨ ꯂꯩꯕꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯤꯆꯝ ꯀꯌꯥ ꯑꯃ ꯌꯥꯎꯕ ꯇ꯭ꯔꯦꯟꯁꯤꯡ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯗꯨꯛ ꯁꯤꯔꯦ ꯑꯗꯥ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯁꯤꯕꯨ ꯑꯇꯝꯅꯅ ꯀꯥꯏꯔꯁꯅꯨ ꯇꯨꯔꯁꯅꯨ ꯍꯥꯏꯕꯒꯤ ꯑꯣꯏꯅ ꯅꯨꯡ ꯄꯩꯁꯤꯟꯕ ꯌꯣꯠ ꯄꯩꯁꯤꯟꯕꯅꯆꯤꯡꯕ ꯈꯣꯡꯊꯥꯡ ꯀꯌా ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤन ꯊꯦꯡꯅꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯣꯠꯁꯤꯡ ꯑꯁꯤ ꯍꯨꯔꯥꯟꯗꯨꯅ ꯐꯛꯇꯠꯇꯨꯅ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯈꯤꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯂꯩꯔꯝꯗꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯛꯁꯤꯗꯦꯟꯁꯤꯡ ꯊꯣꯛꯄꯒꯤ ꯑꯣꯏꯕ ꯄꯥꯎꯆꯦꯗ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯌꯥꯝꯅ ꯃꯣꯕꯥꯏꯜ ꯑꯣꯏꯕ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯇꯒꯤ ꯇ꯭ꯔꯦꯟ ꯑꯃꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯁꯥꯏꯜ ꯑꯃ ꯂꯣꯟꯆ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯄꯨꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯇ꯭ꯔꯦꯟ ꯑꯁꯤ ꯂꯦꯝꯍꯧꯔꯤꯕ ꯄꯦꯁꯦꯟꯖꯔ ꯇꯣꯡꯕ ꯇ꯭ꯔꯦꯟ ꯑꯁꯤꯒ ꯃꯁꯛ ꯃꯥꯟꯅꯍꯟꯗꯕ ꯇꯥꯔꯒꯗꯤ ꯌꯦꯛꯅꯕꯁꯤꯡꯅ ꯈꯪꯈꯤꯒꯗꯧꯕꯅꯤꯅ ꯆꯞ ꯃꯥꯟꯅꯕ ꯃꯆꯨꯗ ꯏꯃꯥꯟ ꯃꯥꯟꯅꯕ ꯇ꯭ꯔꯦꯟ ꯑꯃꯗ ꯃꯤꯁꯥꯏꯜ ꯑꯁꯤ ꯍꯥꯞꯇꯨꯅ ꯄꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯝꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅꯤꯅ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯒꯅ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯁꯤ ꯊꯨꯒꯥꯏꯈꯤꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤ ꯊꯣꯛꯄ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯌꯥꯎꯔꯛꯀꯗꯧꯔꯤꯕ ꯄꯦꯂꯣꯠ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯗꯨꯅ ꯄꯣꯈꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯈꯨꯡꯒꯪ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯁꯤꯇꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯇꯨꯝꯕ ꯌꯥꯕꯒꯤ ꯐꯤꯕꯝꯁꯨ ꯑꯗꯨꯃꯛ ꯑꯣꯏꯔꯛꯄ ꯌꯥꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯁꯨ ꯂꯦꯞꯄ ꯂꯩꯇꯕ ꯌꯥꯝꯅ ꯆꯥꯎꯕ ꯇꯦꯟꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤꯗ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯋꯦꯄꯟ ꯑꯣꯐ ꯃꯥꯁ ꯗꯤꯁꯇ꯭ꯔꯛꯁꯟ ꯑꯁꯤ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯁꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯄꯨꯟꯁꯤꯟꯗꯨꯅ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯁꯦꯡꯁꯟ ꯊꯝꯖꯤꯟꯒꯗꯕ ꯅꯨꯃꯤꯠ ꯑꯃ ꯋꯥꯠꯂꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯁꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯆꯕ ꯇꯥꯔꯒꯁꯨ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯑꯂꯤ ꯈꯥꯃꯦꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯀꯩꯗꯧꯅꯨꯡꯗ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯀꯠ ꯑꯣꯏꯕ ꯃꯦꯁꯦꯖ ꯑꯃꯁꯨ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯏꯔꯥꯟ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ UNGAꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯁꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯦꯟꯁ ꯄ꯭ꯔꯁꯤꯗꯦꯟ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯎꯅꯗꯨꯅ ꯌꯨꯔꯣꯞ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯐꯒꯠꯇꯨꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯈꯟꯅ ꯅꯩꯅꯕ ꯄꯣꯔꯛꯇꯨꯅ ꯃꯈꯥ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯑꯃ ꯗꯦꯕꯂꯞ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯦꯁꯨꯔꯦꯟꯁ ꯄꯤꯗꯨꯅ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯨꯏꯅ ꯈꯟꯅꯈꯤ ꯇꯧꯕꯇꯕꯨ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯊꯣꯏꯗꯣꯛꯄ ꯁꯣꯂꯨꯁꯟ ꯑꯣꯏꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯔꯛꯄ ꯍꯥꯏꯕꯁꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃ ꯍꯧꯔꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ ꯀꯔꯤ ꯀꯔꯤ ꯑꯅꯧꯕ ꯑꯞꯗꯦꯠꯁꯤꯡ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯑꯣꯏꯕ ꯃꯤꯐꯝꯁꯤꯡ ꯑꯁꯤ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄ ꯑꯔꯕ ꯏꯁꯂꯥꯃꯤꯛꯀꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀ ꯎꯅꯗꯨꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯥꯁꯀꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ꯑꯐꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯥꯎꯠꯀꯝꯁꯤꯡ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯔꯣꯏꯕꯗ ꯍꯧꯖꯤꯛ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯏꯔꯥꯟꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯔꯤꯕ ꯏꯔꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯋꯦꯄꯟ ꯑꯣꯐ ꯃꯥꯁ ꯗꯤꯁꯇ꯭ꯔꯛꯁꯟ ꯑꯁꯤ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅꯕꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯌꯨꯔꯥꯅꯤꯌꯝ ꯑꯦꯟꯔꯤꯆꯃꯦꯟꯠ ꯑꯁꯤ 60ꯗ ꯊꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕ ꯇꯥꯔꯒꯗꯤ 90 ꯍꯦꯟꯅ ꯑꯗꯨꯃꯛ ꯄꯨꯈꯠꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠꯗꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯆꯔꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯄꯥꯝꯂꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤ ꯑꯗꯣꯝꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ 2025 ꯁꯦꯞꯇꯦꯝꯕꯔꯒꯤ ꯑꯣꯏꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤꯗ ꯑꯅꯧꯕ ꯑꯞꯗꯦꯠ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ
ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯆꯠꯊꯔꯤꯕ ꯑꯣꯐꯦꯟꯁꯤꯞ ꯑꯦꯇꯦꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯌꯥꯗꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯃꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯂꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯄꯤꯆ ꯄꯤꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯅ ꯁ꯭ꯇꯦꯖꯇ ꯍꯦꯛ ꯀꯥꯔꯛꯄꯒ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯔꯛꯄ ꯗꯦꯂꯤꯒꯦꯠ ꯀꯌꯥ ꯑꯃ ꯃꯍꯥꯛꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯁ꯭ꯄꯤꯆ ꯑꯗꯨꯕꯨ ꯕꯣꯏꯀꯣꯠ ꯇꯧꯕ ꯑꯣꯏꯅ ꯍꯧꯒꯠꯇꯨꯅ ꯆꯠꯅꯈꯤꯕꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯚꯥꯏꯔꯜ ꯑꯣꯏꯔꯛꯂꯤ꯫ Please order in the hall. Please order in the hall. Please order in the hall. Please order in the hall and please be seated. Please order in the hall. ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯠꯕꯦꯛ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯆꯠꯈ꯭ꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯗꯦꯂꯤꯒꯦꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯦ꯫ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯖꯥ ꯁꯤꯇꯤꯗ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯄꯥꯝꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯛꯂꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯧꯒꯠꯇꯨꯅ ꯆꯠꯅꯈꯤꯕ ꯇꯥꯔꯒꯁꯨ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯅꯕ ꯂꯥꯛꯈꯤꯕ ꯁ꯭ꯄꯤꯆ ꯑꯗꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯈꯤꯕ ꯁ꯭ꯄꯤꯆ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯋꯥꯔꯐꯤꯌꯔ ꯑꯃꯁꯨ ꯆꯠꯊꯈꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯧꯗ ꯃꯇꯝ ꯑꯃꯗ ꯏꯖꯔꯦꯜꯒꯤꯗꯃꯛꯇ ꯂꯦꯞꯂꯝꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯇꯨꯅ ꯄꯦꯂꯦꯁꯇꯤꯟꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯨꯅ ꯏꯖꯔꯦꯜꯗ ꯄ꯭ꯔꯦꯁꯔ ꯄꯤꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯄꯥꯈꯨꯝ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯟꯇꯤ ꯏꯖꯔꯦꯜ ꯑꯣꯏꯕ ꯁꯦꯟꯇꯤꯃꯦꯟꯠ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯥꯎꯟꯇꯔ ꯇꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯁ꯭ꯄꯤꯆ ꯑꯗꯨꯗ ꯃꯤꯌꯥꯝꯗ ꯃꯍꯥꯛꯅ ꯏꯊꯣꯛꯇꯨꯅ ꯄꯣꯔꯛꯄ ꯅꯝꯊꯣꯛꯇꯨꯅ ꯄꯣꯔꯛꯄ ꯕꯣꯔꯗ ꯑꯃ ꯄꯥꯏꯔꯗꯨꯅ ꯗꯦꯠ ꯇꯨ ꯑꯃꯦꯔꯤꯀꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯆꯠꯊꯔꯤꯕ ꯑꯁꯤ ꯏꯔꯥꯟ ꯑꯃꯁꯨꯡ ꯏꯔꯥꯟꯅ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯍꯦꯖꯕꯨꯜꯂꯥ, ꯍꯃꯥꯁ ꯑꯃꯁꯨꯡ ꯍꯨꯇꯤꯁꯅꯆꯤꯡꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯤꯕ ꯑꯁꯤ ꯑꯜ ꯀꯦꯗꯥ, ꯍꯃꯥꯁ, ꯍꯦꯖꯕꯨꯜꯂꯥ, ꯏꯔꯥꯟꯅ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯆꯠꯊꯈꯤꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯕꯁꯤ ꯍꯟꯅ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯏꯖꯔꯦꯜꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯁ꯭ꯄꯤꯆ ꯄꯤꯕ ꯀꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯇ ꯕꯥꯔꯀꯣꯗ ꯑꯃ ꯊꯦꯠꯇꯨꯅ ꯀꯥꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯕꯥꯔꯀꯣꯗ ꯑꯗꯨꯗ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟ ꯀꯌꯥ ꯑꯃꯕꯨ ꯃꯍꯥꯛꯅ ꯄꯟꯈꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯇꯦꯔꯔꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯎꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯄꯤꯔꯤꯕ ꯁ꯭ꯄꯤꯆ ꯑꯗꯨ ꯀꯔꯤꯃꯠꯇ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄ ꯇꯧꯗꯅ ꯂꯥꯏꯐ ꯑꯣꯏꯅ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯀ꯭ꯔꯦꯠ ꯁꯥꯔꯚꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯇꯕꯨ ꯑꯣꯏꯒꯦꯔꯥ ꯋꯦꯁ ꯕꯦꯡꯛꯇꯕꯨ ꯑꯣꯏꯒꯦꯔꯥ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯅ ꯁ꯭ꯄꯤꯆ ꯄꯤꯅꯕꯒꯤꯗꯃꯛꯇ ꯀꯥꯔꯛꯄ ꯃꯇꯝꯗ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯗꯦꯂꯤꯒꯦꯠꯁꯤꯡꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯕꯒꯤ ꯑꯣꯏꯕ ꯌꯥꯅꯤꯡꯗꯕꯒꯤ ꯕꯣꯏꯀꯣꯠꯀꯤ ꯑꯣꯏꯕ ꯖꯦꯁꯆꯔ ꯌꯥꯝꯅ ꯆꯥꯎꯅ ꯎꯕ ꯐꯪꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯏꯠ ꯑꯃꯔꯣꯝꯗ ꯌꯥꯝꯕ ꯌꯥꯝꯗꯕ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯈꯤꯕ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯕꯨ ꯑꯣꯛꯈꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯗꯦꯂꯤꯒꯦꯠꯁꯨ ꯌꯥꯎꯈꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯀꯟꯇ꯭ꯔꯤ ꯈꯔꯁꯨ ꯑꯗꯨꯃꯛ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯋꯦꯁ ꯕꯦꯡꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯂꯧꯁꯤꯜꯂꯒꯅꯤ ꯃꯗꯨꯕꯨ ꯏꯟꯚꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯑꯣꯟꯊꯣꯛꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯔꯕ ꯏꯁꯂꯥꯃꯤꯛꯀꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯍꯜꯂꯣꯏ, ꯏꯖꯔꯦꯜꯅ ꯋꯦꯁ ꯕꯦꯡꯛ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯂꯧꯁꯤꯟꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯥꯖꯕ ꯄ꯭ꯔꯦꯁ ꯃꯤꯠꯇ ꯑꯗꯨꯃꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯁꯤꯅ ꯍꯧꯖꯤꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨ.ꯑꯦꯁ.ꯑꯦ. ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯋꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯌꯨ.ꯑꯦꯁ. ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯖꯦꯅꯔꯦꯜꯁꯤꯡ ꯀꯧꯈꯠꯇꯨꯅ ꯚꯔꯖꯤꯅꯤꯌꯥꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯃꯈꯛꯇ ꯑꯔꯣꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕ ꯋꯥꯐꯝ ꯈꯔ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫
ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯦꯟꯇꯥꯒꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯥꯔꯃꯤ ꯖꯦꯅꯔꯦꯜꯁꯤꯡ ꯀꯧꯈꯠꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯗꯤꯌꯥ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨ ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯗ ꯍꯪꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯀꯔꯤꯃꯠꯇ ꯈꯪꯗꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯗꯒꯤ ꯖꯦꯗꯤ ꯚꯦꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯇꯨꯅ ꯃꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯄꯦꯟꯇꯥꯒꯣꯟꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯆꯤꯞ ꯑꯣꯏꯅ ꯍꯥꯞꯂꯛꯈꯤꯕ ꯄꯤꯠ ꯍꯦꯆꯦꯠ ꯍꯥꯏꯔꯤꯕ ꯇ꯭ꯔꯝꯞꯀꯤ ꯌꯥꯝꯅ ꯆꯥꯟꯅꯖꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯨ ꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯒꯤ ꯑꯣꯏꯕ ꯃꯣꯔꯦꯜ ꯑꯁꯤ ꯌꯥꯝꯅ ꯀꯥꯏꯊꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯑꯗꯨꯒ ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛꯇ ꯑꯣꯏꯔꯛꯄ ꯑꯁꯤꯅ ꯅꯧꯅ ꯔꯤꯐꯣꯔꯝ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯪꯅꯕꯗꯤ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯌꯨ ꯑꯦꯁ ꯂꯥꯟꯃꯤꯁꯤꯡ ꯔꯤꯐꯣꯔꯝ ꯇꯧꯕꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯣꯟꯅ ꯀꯔꯤꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯊꯣꯔꯛꯇꯕꯗꯤ ꯅꯠꯇꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯀ꯭ꯔꯦꯗꯤꯕꯜ ꯑꯣꯏꯕ ꯁꯣꯔꯁ ꯑꯃ ꯂꯩꯖꯗꯕ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯕ ꯀꯟꯁꯄꯤꯔꯦꯁꯤ ꯊꯤꯑꯣꯔꯤꯅꯤ ꯍꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯟꯕ ꯄꯥꯎꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯆꯨꯝꯕ ꯄꯥꯎꯅꯤ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯁꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯀꯌా ꯑꯃ ꯃꯇꯦꯡ ꯇꯧꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯑꯦꯛꯁꯄꯥꯔꯠꯁꯤꯡ ꯑꯁꯤꯅ ꯔꯁꯤꯌꯥꯒ ꯄꯨꯟꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯏꯋꯥꯟ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯅꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯑꯃ ꯇꯧꯗꯨꯅ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯇꯥꯏꯋꯥꯟ ꯑꯁꯤꯕꯨ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯂꯥꯂꯣꯡ ꯑꯗꯨ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯆꯥꯏꯊꯣꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯌꯨ ꯑꯦꯁ ꯑꯦ ꯑꯃꯁꯨꯡ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯂꯥꯁꯀꯥꯗ ꯑꯔꯣꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯄꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨ ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯇꯥꯏꯋꯥꯟꯒꯤꯗꯃꯛꯇ ꯄꯤꯁꯤꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨ ꯑꯦꯁ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯣꯟꯕ ꯃꯤꯐꯝ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯊꯣꯔꯛꯇꯕꯗꯤ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯁꯦ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯕꯔꯒ꯭ꯔꯥꯝ ꯏꯌꯥꯔ ꯕꯦꯁ ꯑꯁꯤ ꯑꯃꯨꯛ ꯂꯧꯁꯤꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯀꯤꯅꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯦ ꯍꯥꯏꯅꯔꯤꯕ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯌꯨꯀ꯭ꯔꯦꯟꯗ ꯊꯥꯒꯅꯤ ꯍꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯔꯁꯤꯌꯥ ꯚꯔꯁꯦꯁ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯅꯦꯇꯣ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯂꯥꯟꯐꯝ ꯑꯃ ꯁꯣꯛꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯅ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨ ꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯑꯦꯌꯔꯁꯄꯦꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯊꯗ꯭ꯔꯤꯕꯅꯣ? ꯔꯁꯤꯌꯟ ꯖꯦꯠꯁꯤꯡ ꯑꯁꯤ ꯀꯥꯞꯊꯧ ꯍꯥꯏꯗꯨꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯈꯤꯕ ꯁ꯭ꯄꯤꯆ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯦꯇꯣ ꯆꯤꯞ ꯂꯥꯟꯃꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯀꯤꯒꯤ ꯑꯣꯏꯕ ꯀꯦꯁ ꯑꯗꯨ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯟ ꯖꯦꯠꯁꯤꯡ ꯑꯁꯤ ꯀꯥꯞꯊꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅ ꯅꯩꯅꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯖ ꯑꯃꯗ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯅꯦꯇꯣ ꯑꯃꯁꯨꯡ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯋꯥꯔ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯥꯎꯕ ꯐꯣꯡꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯃꯤꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯃꯥꯡꯗꯗꯤ ꯅꯣꯡꯃꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯇꯥꯕ ꯐꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯁꯤꯗꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄꯨꯡ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯇ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯀꯤꯌꯦꯚ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯗ꯭ꯔꯣꯟ ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯥꯏꯜꯁꯤꯡ ꯇꯥꯁꯤꯜꯂꯛꯐꯝ ꯑꯣꯏꯔꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯤꯄꯥꯏꯅꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯀꯤꯌꯦꯚ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯑꯦꯇꯦꯛ ꯆꯠꯊꯔꯒ ꯌꯨꯝꯊꯪꯅꯔꯤꯕ ꯄꯣꯂꯦꯟꯗ ꯑꯃꯁꯨꯡ ꯑꯦꯁꯇꯣꯅꯤꯌꯥ ꯔꯣꯃꯥꯅꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯌꯔ ꯁ꯭ꯄꯦꯁꯄꯨ ꯕꯦꯟ ꯇꯧꯕꯑꯣ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯁ꯭ꯀ꯭ꯔꯦꯝꯕꯜ ꯇꯧꯕꯑꯣ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯇꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯤꯄꯥꯏꯅꯔꯤ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯌꯨ ꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯄꯦꯄꯔ ꯇꯥꯏꯒꯔꯅꯤ, ꯒ꯭ꯔꯥꯎꯟꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯦ, ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯋꯥꯔ ꯂꯩꯇꯦ, ꯔꯁꯤꯌꯥꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯣꯛꯄ ꯉꯝꯂꯛꯀꯅꯤ, ꯔꯁꯤꯌꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯇꯦꯔꯤꯇꯔꯤ ꯀꯌꯥ ꯑꯃ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯧꯁꯤꯟꯕ ꯍꯦꯜꯂꯛꯂꯤ꯫ ꯍꯧꯈ꯭ꯔꯤꯕ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯐꯥꯎꯕ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯄꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯖꯔꯛꯇꯨꯅ ꯔꯁꯤꯌꯥꯅ ꯑꯗꯨꯃꯛ ꯂꯧꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯜꯂꯕ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯐꯦꯟꯁꯤꯞ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯔꯁꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯔꯨꯑꯣꯏꯅ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯁꯦꯛꯇꯔ ꯑꯁꯤ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫
Crimea hairiba hauji Russiana control tawduna leiriba mafam asida Ukrainian landmissingi maikeidagi chatarakiba drone strike ta Russia gi oina leiriba crude oil gi oiba infrastructure da yamna chawba mangjaba ama laikre adubu hairiba attack aduda economic ki oiba sector asida yamna chawba setting piba khaktana tana Ukraine chatarakiba drone strike aduna maram oiduna mafam aduda birthday celebrate tawramba yamna nauriba angang macha yawna Russian miyoi ahum laikidabagi oiba wafumsu adumak fungdoknari Russia gi maikeidi hauji aduki mati yamna kanba mawong ama kakta mikub kangdana chatharukliba attack asi hauji pangthokliba United Nation gi oiba mifam asi kasu adumak mari leinagadori maramdi matam kharagi mamangda NATO gi oina leiriba Eastern Flank gi oiba country sing asida airspace violate tawbi gi oiba issue lakpa matamda Estonia hairiba pikliba country asi gi oina makoi gi airspace violate tawbi gi oiba wafam aduda mamangda NATO gi oina Article 4 Poland nahana activate tawkraba matungda Estonia hairiba country asigi maikeidagi Article 4 invoke tawba khakta nattana hauji United Nation gi oina lakliba mifam asida Russia gi mathakta kariguma yamna chawba action ama laukhannabagi damakta bill ama puthoknabagi oiba wafamsing honaribani maramaduna hauji Russia gi maikeidagi Ukraine hairiba country asida adukimati yamna kanba attack chathargi yumthangnabada leiriba NATO gi oiba country sing asigi maikeidagi yamna kana sesing tharang laukhaliba asi hauji United Nation gi oina pangthokliba mifam asida Russia gi mathakta bill ama puthoktuna Malem asigi oina leiriba country sing asigi mamangda Russia hairiba country asigi maikeidi akanma maongda landarakle haibagi oiba narrative asi puthoktuna saunariba landform asida western bloc da leiriba Ukraine gi oiba kangmu asida misang yamna lakhannabagi damakta yamna chawba grouping ama Russia gi against da lepannabagi damakta honabagi oiba khongthang oiramgani haiduna Russia gi maikeidi masigumlaba housing nauna oirakliba fibam asibu yariba makai tension asi yamna leite haina leinabagi damakta downplay taunabagi damakta yamna kana honari hauji akhuna ubu fanglibasi Ukraine da Russia gi maikeidi akanba maongda attack chatharagi yumthangnariba Poland hairiba country asigi maikeidi makoigi oiba airspace close tawkre Estonia hairiba country asigi maikeidi ngamkaigi oiba mafamsing asidi yamna kanna patrolling tawduna Russia gi oiba fighter jet natragana drone sing changlaktanabagi dabakta haiduna kupthana senabagi oiba khongthang khara ubu fangli tawbadaba hojing NATO gi oina leiriba country sing asida Russia gi oiba drone natragana fighter jet sing asi oiramba yai haibagi oiba airspace violate tawbagi oiba wafam asi hojik sulepa leitana adubak thorakli mamangda country kaya amagi oiba airspace violate tawwe haibagi oiba issue laikraba matungda hojik North Atlantic Treaty Organization NATO hairiba organization asi hawdokpada maru oiba role su lawkiba Norway hairiba country asida leiba NATO gi oiba military base amakhakta sakhangdaba drone amakha ui haibagi oiba wafam ama thorakli chapchaba verification adu loidriba taraga hauji Russia gi oiba drone sing oiramba yai haibagi oiba wafam adu Norway lenga ki maikeidi gi hin tawri aduga sakhangdaba drone sing uba fangle hairiba Norway gi oiba base asina NATO gi oina hauji khwaidi yamna advance oiba US na saba F-35 stealth fighter jet gi hauraga makal makha kya gi oiba NATO gi oiba khulaising thampham oiriba military base amakhakni haina fongdokli maram aduna hairiba base adugi manakta paisilakliba drone adu Russia gi oiramba yai haibigi oibi yamna chawba chingnaba adu leiribani hauji sonariba Ukraine amasung Russia gi oiba landform asida natragana NATO amasung Russia gi oiba fibam changsilakliba landform asida yamna interesting oiba thawdo amaga haiba taragidi hauji United Nation gi oina famliba mifam asida Ukraine gi president oiriba Zelensky gi maikeidi gi fongdokkiba wafam amakhakta hauji Ukraine hairiba country asigi damakta Israel hairiba West Asia da leiriba country asigi maikeidi ki Patriot missile defense system asi pire aduga haukiba tha amadagi hauduna hauji fawbada Israel gi maikeidi ki provide tawrakliba Patriot missile defense system asi sizinaduna Russia gi maikeidi ki chatharakliba attack sing asibu yamna mai pakna defend tawri haibagi oiba statement amakhak fongdorakli mada asida hauji yamna interesting oiribasi Israel hairiba country asi hauji ma lepa leitana yamna chawba landform amada thengnaribani Gaza da chathariba operation asigi manungda Houthis hairiba Iran bek toriba Yemen da leba organization asigi maikeidi ballistic missile kaya ama fawa sizinaduna drone amasung missile gi oiba attract asibu ngakthokpa ngamhawdabadagi mahaki oiba city kaya amasu hauji hit toribani masigumlaba matam asida Patriot missile defense system asi Israel gi maikeidi gi Ukraine mateng tawi haibasi tabada adumak interesting oiba wafam amani matam kharagi mamangda Ukraine hairiba country sibu kannabagi damakta European Union NATO amasung US na singba country sing asigi maikeidi gi Patriot missile defense system asi pinabagi oiba wafam adu khanaba horakpa matamda USA gi maikeidi gi hauji makhoigi oina Patriot missile defense system anauba asi leitabana maram oiduna Germany hairiba country asina oigera natragana lemhoriba European country sing asida makoigi oina leiriba Patriot missile defense system atu
ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯔꯤꯕꯅꯤꯅ ꯃꯈꯣꯏꯗ ꯍꯥꯟꯅ ꯄꯤꯈ꯭ꯔꯣ ꯑꯗꯨꯒ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯕꯦꯁ ꯑꯃ ꯁꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯔꯤꯄ꯭ꯂꯦꯁꯃꯦꯟ ꯑꯣꯏꯅ ꯁꯤꯟꯅꯔꯛꯀꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯐꯤꯚꯝ ꯑꯁꯤ ꯃꯈꯣꯏꯁꯨ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯤꯊꯣꯛꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯇꯔ ꯍꯥꯏꯔꯤꯕ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯔꯕ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯗꯨ ꯄꯤꯅꯕꯒꯤꯗꯃꯛꯇ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯗꯨꯗꯁꯨ ꯀꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯔꯛꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯄꯦꯇ꯭ꯔꯣꯜ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯄꯤꯗꯨꯅ ꯁꯤꯖꯤꯟꯅꯍꯜꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯂꯤꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯅꯠꯇ꯭ꯔꯒꯅ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒ ꯔꯁꯤꯌꯥꯒ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯈꯛꯇ ꯅꯠꯇꯅ ꯍꯧꯖꯤꯛ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯀꯟꯐ꯭ꯂꯤꯛ ꯑꯣꯜꯔꯦꯗꯤ ꯂꯩꯗꯨꯅ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯁꯨ ꯁꯥꯏꯠ ꯑꯃꯗ ꯌꯥꯎꯁꯤꯜꯂꯛꯄꯁꯤꯅ ꯑꯆꯧꯕ ꯒ꯭ꯂꯣꯕal ꯀꯟꯐ꯭ꯂꯤꯛ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯔꯝ ꯑꯃꯗꯤ ꯑꯗꯨꯃꯛ ꯄꯤꯔꯤꯕꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯀꯟꯗꯤꯁꯟ ꯃꯗꯨꯗꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯁꯦꯀꯦꯟꯗꯔꯤ ꯑꯣꯏꯅ ꯁꯦꯡꯁꯟ ꯊꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯏꯟꯗꯤꯌꯥ ꯅꯠꯇ꯭ꯔꯒꯅ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯃꯇꯝꯗ US ꯈꯛꯇꯅ ꯇꯧꯕ ꯌꯥꯔꯣꯏ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯌꯥꯎꯅ ꯄꯨꯟꯅ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅ ꯔꯁꯤꯌꯥꯗꯒꯤ ꯂꯩꯔꯤꯕ ꯏꯅꯔꯖꯤꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯩꯕ ꯇꯣꯛꯇꯕ ꯇꯥꯔꯒꯗꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯇꯦꯡ ꯇꯧꯔꯣꯏ ꯅꯈꯣꯏ ꯍꯥꯟꯅ ꯑꯃꯨꯛꯇ ꯃꯥꯟꯅꯗꯨꯅ ꯔꯁꯤꯌꯥꯗꯒꯤ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯕ ꯂꯦꯞꯄꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃ ꯇꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯎꯔꯣꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯕ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯂꯤ ꯑꯆꯧꯕ ꯏꯀꯣꯅꯣꯃꯤ ꯂꯩꯕ ꯇꯣꯉꯥꯟꯕ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯂꯩꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯤꯡꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯑꯗꯨꯕꯨ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯂꯦꯟꯂꯣꯛ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯄꯤꯛꯄ ꯏꯀꯣꯅꯣꯃꯤ ꯂꯩꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯑꯁꯤ ꯅꯠꯇ꯭ꯔꯒꯅ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯁꯤꯡ ꯑꯁꯤ ꯂꯧꯗꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯂꯥꯛꯀꯗꯕ ꯂꯩꯉꯥꯛ ꯐꯥꯎꯕ ꯇꯨꯕ ꯌꯥꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯗꯨ ꯌꯥꯅꯤꯡꯗꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯏꯁꯨ ꯑꯁꯤ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯌꯣꯟ ꯑꯃꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯒꯗꯧꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯥꯛꯂꯤꯕ ꯃꯥꯟꯅꯗꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯏꯟꯗꯤꯌꯟ ꯁꯕꯀꯟꯇꯤꯅꯦꯟ ꯑꯃꯁꯨꯡ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯥꯛꯄ ꯌꯥꯔꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯏꯊꯅꯤꯛꯀꯤ ꯒ꯭ꯔꯨꯞ ꯅꯠꯇ꯭ꯔꯒꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯛꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯐꯦꯌꯔ ꯑꯃ ꯎꯔꯛꯄꯁꯨ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯐꯨꯜ ꯁ꯭ꯀꯦꯜ ꯋꯥꯔ ꯑꯃ ꯎꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯛꯂꯤ USA ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯦꯡꯒꯜ ꯈꯔꯒ ꯌꯥꯎꯁꯤꯜꯂꯒ ꯃꯐꯝ ꯁ꯭ꯋꯥꯏꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃꯗꯤ ꯁꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯕ ꯍꯧꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯆꯈꯤꯕ ꯑꯗꯨꯅꯤ ꯃꯗꯨꯗꯤ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯦꯟꯇ꯭ꯔꯤ ꯑꯁꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯀꯤ ꯑꯣꯏꯕ ꯊꯣꯏꯗꯣꯛꯅ ꯑꯣꯏꯗꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯆꯠꯊꯒꯗꯧꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ US ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯗꯤꯁꯥꯏꯗꯤꯡ ꯐꯦꯛꯇꯔ ꯑꯣꯏꯒꯗꯧꯔꯤꯕ ꯔꯦꯌꯔ ꯑꯥꯔꯠ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯈꯣꯟꯅꯤꯁꯤꯡ ꯑꯁꯤ ꯃꯨꯟꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯅꯩꯅꯖꯈ꯭ꯔꯦ ꯌꯥꯝꯅ ꯅꯧꯕ ꯗꯦꯕꯂꯞꯃꯦꯟ ꯑꯃꯈꯛꯇ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯐꯤꯜꯗ ꯃꯥꯔꯁꯦꯜ ꯑꯣꯏꯔꯤꯕ ꯑꯁꯤꯝ ꯃꯨꯅꯤꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ USꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤꯗ ꯔꯦꯌꯔ ꯑꯥꯔꯠ ꯃꯤꯅꯔꯦꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯈꯔ ꯁꯣ ꯇꯧꯕꯒꯤ ꯐꯣꯇꯣꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯆꯥꯏꯊꯣꯛꯅꯔꯛꯂꯤ US ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯅꯩꯅꯕ ꯍꯧꯔꯛꯂꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯉꯥꯛꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯕꯂꯣꯆꯤꯁꯇꯥꯟ ꯈꯥꯏꯕꯔ ꯄख्ꯇꯨꯟꯈ꯭ꯋꯥ ꯒꯤꯜꯒꯤꯠ ꯕꯤꯜꯇꯤꯁꯇꯥꯟ ꯍꯥꯏꯅ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯔꯦꯌꯔ ꯑꯥꯔꯠ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯔꯤꯖꯥꯔꯚ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ USAꯗ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ USA ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯔꯦꯌꯔ ꯑꯥꯔꯠ ꯃꯤꯅꯔꯦꯜꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯄꯨꯟꯅ ꯇ꯭ꯔꯦꯗ ꯇꯧꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃꯈꯛ ꯊꯥꯡꯒꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤ 2025ꯒꯤ ꯑꯣꯏꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯔꯚꯦ ꯑꯗꯨꯗ
Pakistan hariba country asigi oina leiriba resourcing asi mapping tauba matamda rare earth mineral gi oiba resourcing asi thodokna leite haiba gi oiba wafam amadi adumak laikibani adubu Pakistan gi maikeri gi lei haidona US convince tawduna mafam swaisida thabaksing lawkhat hannabagi damakti yamna kanba khungthang amani Pakistan hariba country asigi oina hojik fawba explore tawduna leiriba mafam kiyama leiri maram aduna mafam adu aidu rare earth minerals sing asi leibra leitabra natragana kayamuk yamna industrially siznaba yabagi sangda leiribra haiba gi oiba wafam adu magi oiba data loinamak leineramgani adubu Pakistan hariba country asi USA ga mari chetpa khakta natana China hariba country asi gasu aduki matik yamna napchaba kanba country ama oina adumak laklibani China gi makeiri gi su aduki matik yamna ba cell phone sing China Pakistan economic corridor gi khothangda maduda sunatana atopa makhal makha kya gi oiba friendship gi oiba tamda kayama invest tawduna hauzik laklibani Maramaduna karigumba Pakistan hariba country asida rare earth mineral gi oiba resourcing asi leiba targadi matam kuina dagi China ga adumak napsinduna laklingai gi oiba matam asida China gi maikedi suksoi soidan extract tawna bagi tabakta khongthangsing lawkhalakani adubu asuki mati yamna kuiba matam asida China gi maikedi gi rare earth minerals sing asi lawthokna bagi damakta Pakistan hariba mafam asida thoidokpa khongthangsing investment sing udabasina maram oiduna yamna henba resourcing leiramdabasu yai haibagi oiba wafamsi adumak phongdokna Yumthangnariba Afghanistan hariba country asigi oinari rare earth minerals sing asigi oiba resourcing asi lei haiba khangmana Taliban gi oiba lenga hek lakpu matamda China amasung Taliban lenga ka khusamnaduna rare earth minerals sing asi lawthoknabagi damakta deal sing sign tawkiba aikoina uba fangkre adubu hairiba deal adudagisu Taliban gi oina leiriba Afghanistan government ki maiketi ki pull out tawduna makoi mathanta resourcing asi lawthoklagani China yawhallaroi haibagi oiba khongthang amsu ikoi kudringeda lakrabani matang aduda India gi oiba involvement su yamna chawna leire haibagi oiba wafam kya amasu aikoina adumak uba fangkrabani matang asida rare earth mineral gi damakta US amasung China gi oiba rivalry asina maram oiduna achauba lanfam ama fawba thokpa yai haiduna phongdoknariba wafam asigi matangda yingminasi ngasi aikoina hingleba malem asida sizinariba device sing mobile phone dagi hawraga advance oiraba fighter jet dagi hawraga makal makha kya gi oiba kusu khulai sing asida loinamak semiconductor chips haiba sing asi loinamak changi aduga hairiba chips sing asi saba matamda rare earth minerals sing asina maru oina achauba advance oiba kusu khulai sing saba asida khwaidagi maru oiba component ama oiribani electronical device sing asida khwaidagi maru oiriba chips sing asi saba changiba rare earth minerals sing asi ngasi gi oinadi China hariba country asigi maikedi gi loinamak control tawduna lei rare earth mineral gi oiba resourcing asi kadaida khare hena thadoksike kadaida wathansige haibasi China na loinamak paisinduna lei maramdi hariba resource asi China da marang kaina fangi aduga masigi manak nak pamfam kharadani adu hariba mafam sing asi su China gi maikedi gi loinamak dominate tawsinduna malem asigi oina rare earth mineral gi oiba resource asi China gi khutta adumak leidi Madam kharagi mamangda USA amasung China gi oiba yamna chawba trade war amakhak leiki Hairiba trade war aduda USA hairiba malem asiki super power ni hairiba country asina maitheki madugi maru oiba maramdi USA gi maikedi gi China gi mathakta ahenba tariff kaya ama thamjinduna semiconductor sing piroi haibagi oiba wafam sing lakpa matamda China gi maikedi gi chammanaba mong ama khakta nakoina semiconductor chip sing adu piroi haiba taragadi madu sabada changliba rare earth minerals sing asisu aikoi gi maikedi gi piroi haiduna mapung fana thingjin kibadigi USA gi oina leiriba chawra company sing asi fobu mathau tawba yadabagi fibam amada tarakpadagi makhongfam adu handoktuna housing nakal anima asi negotiation tawduna solution ama porakpa ngamdaba fibam amada leiribani USA gi maikedi gi China gi mathakta yamna chaw trade war ama chathabadagi yamna luba conflict amada leiringai gi matamda India hariba country asigi mathakta su amuk trade ki oiba war ama chatharakpasina maram oiduna India US gi oiba mari kaitharaklingaida Russia China amasu India gi oiba anauba marup ki oiba mari ama kak lakhiba asisu yamna chawba onba ama khakni Hauji China hariba country asigi maikedi gi makoina puthokliba rare earth minerals sing asi USA da kaidawnungda piningde adubu atopa option leitabadagi adubu pibagi oiba fibam amada laklibani Hauji oirakliba nauna hunakliba global gi oiba world order asina maram oiduna China gi maikedi gi pamba wafam ama haiba taragadi matam amada US da thadaramba US da pithoklamba minerals sing asi kariguma China amasu India gi oina mari asi yamna fagatpa level amada yorokpa taragadi India da oina divert tawtuna USA asibu India China amasu Russia paduna US ki oina leiriba hegemony asibu thugaiba adu China gi maikedi gi yamna kana pamli mata asida Pakistan hariba country asisu amagimu yana chatpadi yamna luba fibam amadadi adumak oiraklibani USA gi maikedi gi Afghanistan gi bagram airbase asi lawsingani haibagi oiba wafum asidasu Russia Iran China amasung Pakistan hariba country mari asi punduna US gi madugi oiba khongthang adu yaroi haibagi oiba statement amsu hoji ekhoida tabu fanglakli
ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ USAꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯗ ꯀꯔꯤ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯀꯥꯟꯅꯒꯗꯧꯔꯤꯕ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯊꯪ ꯑꯁꯤꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯊꯧ ꯇꯥꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯌꯥꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯕꯂꯨꯆꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯣꯚꯤꯟꯁ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯔꯤꯁꯣꯔꯁ ꯂꯩꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯇꯣꯈꯥꯏꯅ ꯇꯥꯖꯔꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯕꯂꯣꯆ ꯂꯤꯕꯔꯦꯁꯟꯒꯤ ꯑꯣꯏꯕ ꯃꯨꯚꯃꯦꯟ ꯑꯃꯈꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯅ ꯐꯣꯡꯗꯣꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯤꯅꯔꯦꯜ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ USꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯑꯃ ꯂꯥꯛꯀꯗꯧꯔꯤ꯫ US ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯃꯤꯅꯔꯦꯜꯁꯤꯡ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯗꯨ ꯍꯦꯛ ꯁꯥꯏꯟ ꯇꯧꯈꯤꯕꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯕ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞ ꯈꯔꯕꯨ ꯑꯅꯧꯅ ꯇꯦꯔꯣꯔꯤꯁꯀꯤ ꯑꯣꯏꯕ ꯒ꯭ꯔꯨꯞꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯂꯤꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯕ ꯅꯥꯏꯗꯦ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ 15 ꯕꯂꯨꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯇ ꯍꯧꯖꯤꯛ ꯁꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯊꯣꯔꯛꯂꯤ꯫ ꯑꯔꯣꯏꯕꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯔꯦꯗ ꯑꯥꯔꯠ ꯃꯤꯅꯔꯦꯜ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯤꯅꯔꯦꯜ ꯑꯗꯨꯒ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯦꯗ ꯑꯥꯔꯠ ꯃꯤꯅꯔꯦꯜ ꯑꯁꯤꯗ US ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯃꯨꯟꯅꯕꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯛꯀꯗꯧꯔꯤ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ ꯄ꯭ꯔꯣꯛꯁꯤꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯊꯣꯛꯄ ꯑꯃ ꯂꯩꯔꯤ꯫ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯆꯩꯅꯥ ꯑꯁꯤꯕꯨ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ USA ꯑꯁꯤꯅ ꯆꯩꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯔꯦꯗ ꯑꯥꯔꯠ ꯃꯤꯅꯔꯦꯜ USꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯨꯠꯂꯥꯏ ꯑꯁꯤ USꯇ ꯄꯤꯊꯣꯛꯄ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯉꯝꯖꯕꯤ ꯊꯥꯗꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯗꯨꯕꯨ ꯂꯥꯟꯊꯦꯡꯅꯔꯛꯀꯅꯤ꯫ ꯑꯗꯨꯒ US ꯍꯥꯏꯔꯤꯕ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯆꯩꯅꯥꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯍꯜꯂꯤꯕ ꯈꯨꯠꯂꯥꯏ ꯔꯦꯗ ꯑꯥꯔꯠ ꯃꯤꯅꯔꯦꯜ ꯑꯁꯤꯁꯨ USꯇ ꯂꯧꯅꯕꯒꯤꯗꯃꯛꯇ ꯅꯝꯗꯅ ꯑꯗꯨꯃꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯔꯦꯗ ꯑꯥꯔꯠ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯃ ꯑꯣꯏꯔꯛꯄꯅ ꯂꯥꯛꯀꯗꯧꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯔꯣꯜꯁꯨ ꯑꯗꯨꯃꯛ ꯌꯥꯎꯒꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯀꯔꯤꯒꯨꯝꯕ ꯆꯩꯅꯥ USAꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯁꯣꯛꯂꯛꯀꯗꯧꯔꯤꯕꯅꯤꯅ ꯃꯗꯨ ꯗꯤꯐꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯐꯣꯔꯁꯁꯨ ꯑꯗꯨꯃꯛ ꯎꯒꯗꯧꯔꯤ꯫ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯑꯣꯏꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯒꯤ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯂꯥꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃ ꯎꯕ ꯐꯪꯂꯤ꯫ ꯑꯆꯨꯝꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗ꯭ꯔꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯒꯖꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯇꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯈꯔꯒ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯀꯟꯁꯤꯟꯍꯟꯒꯦ ꯍꯥꯏꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯠ ꯑꯈꯪ ꯂꯩꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯂꯤ꯫ ꯑꯦꯇꯦꯛ ꯑꯁꯤ ꯀꯟꯃꯟꯕꯒꯤ ꯆꯥꯡꯗ ꯌꯨꯀ꯭ꯔꯦꯟꯗ ꯑꯦꯇꯦꯛ ꯆꯠꯊꯔꯒ ꯌꯨꯝꯂꯣꯟꯅꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯁꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯂꯧꯈꯠꯅꯔꯤꯕꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯅꯧꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯇ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯤꯇꯤꯖꯟ 30 ꯍꯦꯟꯅ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯟꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯔꯛꯂꯤ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯈꯔꯁꯤ ꯑꯃꯨꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯇ꯭ꯔꯣꯏꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯄꯤꯗꯨꯅ ꯁꯤꯖꯤꯟꯅꯍꯜꯂꯤ ꯃꯇꯦꯡ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯕꯨ ꯊꯦꯡꯅꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ $90 ꯕꯤꯂꯤꯌꯟ ꯃꯃꯜ ꯑꯣꯏꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯅꯕꯒꯤꯗꯃꯛꯇ ꯗꯤꯜ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯏꯟ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯁꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯐ꯭ꯂꯦꯃꯤꯡꯒꯣ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯤꯠ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀ꯭ꯂꯦꯝꯁꯤꯡ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ USꯇꯒꯤ ꯅꯧꯅ ꯂꯧꯒꯗꯧꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ USꯒꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯁꯥꯏꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ USꯒꯤ ꯃꯦꯔꯤꯟꯗꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ US ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯇꯣꯃꯥꯍꯣꯛ ꯍꯥꯏꯔꯤꯕ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯈꯨꯠꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯧꯖꯤꯛ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯌꯨꯀ꯭ꯔꯦꯟꯅ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯂꯥꯟꯂꯣꯡ ꯑꯃ ꯑꯣꯏꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯑꯣꯏꯜ ꯗꯤꯄꯣꯔꯠ, ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯑꯣꯏꯕ ꯔꯤꯐꯥꯏꯅꯔꯤ ꯑꯃꯁꯨꯡ ꯄꯥꯋꯔ ꯍꯥꯎꯁꯅꯆꯤꯡꯕ ꯑꯁꯤꯗ
ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯅ ꯍꯤꯠ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯎꯗ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯂꯛꯀꯗꯧꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯔꯤꯃꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯃꯔꯨꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯕ ꯇꯥꯔꯒꯦꯠ ꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯤꯠ ꯇꯧꯔꯛꯀꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯗ ꯑꯍꯣꯡꯕ ꯈꯔꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯅ ꯁꯥꯕ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜꯁꯤꯡ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯁꯤꯟꯗꯨꯅ ꯔꯁꯤꯌꯥꯗ ꯑꯦꯇꯦꯛ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯄꯗꯒꯤ ꯐꯅ ꯀꯨꯏꯅ ꯂꯥꯟꯐꯝ ꯑꯁꯤ ꯁꯣꯛꯅꯔꯛꯄ ꯐꯥꯎꯕꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜꯁꯤꯡ ꯄꯤꯔꯝꯗꯦ, ꯑꯗꯨꯕꯨ ꯖꯣ ꯕꯥꯏꯗꯟꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯏꯂꯦꯛꯁꯟ ꯑꯗꯨ ꯃꯥꯏꯊꯤꯔꯝꯗꯥꯏꯒꯤ ꯃꯥꯡꯖꯧꯅꯅ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯁꯤꯜꯂꯝꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯤꯁꯤꯜꯂꯝꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯨꯑꯦꯁꯀꯤ ꯑꯊꯤꯡꯕ ꯂꯩꯕꯅ ꯃꯗꯨꯒꯨꯝꯂꯕ ꯂꯣꯡ ꯔꯦꯟꯖꯀꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯔꯤꯗ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯄꯥꯔꯃꯤꯁꯟ ꯑꯗꯨ ꯂꯩꯇꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯂꯕ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯄꯥꯔꯃꯤꯁꯟ ꯑꯗꯨ ꯄꯤꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯆꯠꯊꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯐꯥꯎꯕ ꯄꯤꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯄꯤꯕ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗꯗꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯔꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯝꯕ ꯑꯗꯨꯁꯨ ꯌꯨꯑꯦꯁꯅ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏꯒꯤꯁꯨ ꯄꯥꯔꯃꯤꯁꯟ ꯄꯤꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯎꯔꯛꯀꯗꯧꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯔꯁꯤꯌꯥ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯗꯤ ꯍꯧꯖꯤꯛ ꯌꯨꯑꯦꯁꯑꯦꯗꯒꯤ ꯂꯥꯛꯀꯗꯧꯔꯤ꯫ ꯇꯧꯕꯇꯕꯨ ꯌꯨꯑꯦꯁꯑꯦꯅ ꯄꯤꯔꯛꯀꯗꯧꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯂꯩꯕꯒꯤ ꯑꯣꯏꯕ ꯃꯃꯜ ꯑꯗꯨꯗꯤ ꯀꯅꯥꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯊꯥ ꯁꯥꯕ ꯑꯃꯨꯛ ꯍꯧꯅꯔꯦ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗꯒꯤ ꯏꯅꯔꯖꯤ ꯂꯩꯔꯤꯕ ꯑꯁꯤ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯗꯣꯛꯄ ꯑꯀꯟꯕ ꯃꯇꯦꯡ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯌꯨꯔꯣꯞ ꯃꯊꯟꯇ ꯂꯥꯟꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯏꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯦꯛꯁꯟꯗ ꯂꯧꯈꯠꯄ ꯉꯝꯗꯕꯅꯤꯅ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯄ ꯃꯇꯦꯡꯗꯤ ꯂꯥꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯈꯨꯠꯂꯥꯏ ꯌꯣꯟꯗꯨꯅ ꯍꯤꯡꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯅꯤꯔꯛꯂꯤꯕ ꯑꯁꯤꯁꯨ ꯄꯩꯁꯥ ꯄꯤꯗꯨꯅ ꯂꯩꯕ ꯈꯨꯠꯂꯥꯏ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯌꯣꯟꯕꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯇꯤ ꯂꯥꯟ ꯁꯣꯛꯅꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯄꯤꯛꯄ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ, ꯄꯩꯁꯥ ꯂꯩꯖꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯄꯦꯃꯦꯟꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯗꯨ ꯂꯥꯛꯄꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯗ ꯑꯗꯨꯃꯛ ꯏꯟꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯂꯩꯕ ꯃꯇꯝꯗ ꯄꯩꯁꯥ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯑꯁꯤꯗ ꯏꯌꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ $90 ꯕꯤꯂꯤꯌꯟ ꯑꯣꯏꯕ ꯃꯃꯜꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯒꯗꯧꯔꯤ꯫ ꯍꯧꯖꯤꯛꯁꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯀꯟꯕ ꯑꯦꯇꯦꯛꯇ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯦꯇꯣꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯄꯣꯂꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯦꯝꯕꯦꯁꯤꯗ ꯍꯤꯠ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯊꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯌꯨꯑꯦꯁꯇꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯗ ꯊꯨꯡꯂꯔꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯁ꯭ꯇꯦꯖ ꯑꯃꯗ ꯎꯕ ꯐꯪꯂꯒꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯏꯊꯤꯕ ꯄꯤꯍꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯉꯝꯈꯩꯁꯤꯡ ꯍꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗꯤ ꯄꯦꯄꯔ ꯇꯥꯏꯒꯔꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯧꯁꯤꯜꯂꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯅ ꯍꯟꯗꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯈꯤ꯫ ꯃꯗꯨ ꯂꯥꯜꯂꯦ ꯎꯠꯅꯕꯒꯤꯗꯃꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯇꯤꯟꯒꯤ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯎꯒꯗꯧꯔꯤ꯫ ꯆꯨꯝꯃꯦ ꯎꯠꯅꯕꯒꯤꯗꯃꯛꯇ ꯋꯦꯁꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯜꯂꯣꯡ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖꯀꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛꯁꯨ ꯊꯣꯔꯛꯂꯤ꯫ ꯃꯔꯝꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗ꯭ꯔꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯥꯁꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯨꯑꯦꯁ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯂꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯛꯂꯤ꯫ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤ ꯃꯍꯥꯛꯅ ꯚꯣꯠ ꯀꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯚꯣꯠ ꯀꯥꯔꯛꯂꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯂꯧꯈꯠꯇꯨꯅ ꯁꯤꯖꯐꯥꯌꯔꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯂꯥꯟꯐꯝ ꯑꯁꯤ ꯍꯧꯔꯛꯇꯨꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯑꯃ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯏꯖꯔꯦꯜꯅ ꯇꯧꯔꯤꯕ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯏꯖꯔꯦꯜꯗ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯁꯤꯟꯗꯨꯅ ꯐ꯭ꯔꯤ ꯍꯦꯟ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯂꯤꯕ ꯗꯦꯃꯦꯖ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯛꯄꯅ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯤꯡꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯎꯕ ꯐꯪꯂꯛꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨꯑꯦꯁꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯁꯤꯇꯤꯖꯦꯟ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯄ ꯄ꯭ꯔꯦꯁꯔꯁꯤꯡ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ꯫
ꯍꯧꯖꯤꯛ US ꯑꯃꯁꯨꯡ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯣꯏꯟꯠ 12 ꯌꯥꯎꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅ ꯅꯩꯅꯕ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯚꯔ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯔꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯈꯣꯏꯗ ꯂꯦꯖꯤꯇꯤꯃꯦꯁꯤ ꯄꯤꯕ ꯌꯥꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯇꯧꯅꯤꯡꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯌꯥꯎꯍꯟꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯥꯁꯀꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯁꯤ ꯌꯥꯎꯍꯟꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯈꯨꯔꯧ ꯈꯔ ꯊꯥꯡꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯇꯕꯗꯤ ꯅꯠꯇꯦ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯌꯥꯅꯤꯡꯗꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯄꯤꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯊꯟꯇ ꯂꯦꯞꯇꯨꯅ ꯂꯥꯛꯈꯤꯕ ꯑꯁꯤ US ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯤꯟꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯨꯅ ꯐꯝ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯈꯠꯂꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯐꯥꯎꯕ ꯚꯤꯇꯣ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯊꯈꯤꯕ ꯏꯖꯔꯦꯜꯒꯤꯗꯃꯛꯇ ꯂꯦꯞꯈꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯛꯂꯤꯕ ꯄ꯭ꯔꯦꯁꯔ ꯑꯁꯤꯗ ꯍꯧꯖꯤꯛ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯁ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯕ ꯌꯥꯕꯒꯤ ꯋꯥꯐꯝꯗ ꯂꯩꯔꯒꯅꯤ, ꯃꯔꯝꯗꯤ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯇꯦꯡ ꯇꯧꯕ ꯌꯥꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯔꯤꯕꯤꯌꯟ ꯔꯤꯖꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯏꯟꯇꯔꯦꯁ ꯂꯩꯈꯠꯂꯛꯇꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯕꯗꯒꯤ ꯍꯧꯔꯒ ꯂꯝꯁꯤꯡ ꯃꯃꯤꯡ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯀꯌꯥ ꯃꯔꯛ ꯑꯁꯤꯗ ꯀꯦꯔꯤꯕꯤꯌꯟ ꯔꯤꯖꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯂꯝꯕꯤꯌꯥ ꯑꯃꯁꯨꯡ ꯚꯦꯅꯦꯖꯨꯋꯦꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ USꯕꯨ ꯁꯤꯡꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯀꯌꯥꯁꯨ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯎꯔꯛꯂꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯁꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯇ꯭ꯔꯝꯞꯀꯤ ꯃꯊꯛꯇ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯄꯥꯟꯗꯨꯅ ꯊꯤꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯀꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯁꯥꯎꯠ ꯑꯃꯦꯔꯤꯀꯟ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯒꯨꯁꯇꯥꯚꯣ ꯄꯦꯗ꯭ꯔꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯂꯝꯕꯤꯌꯥꯗ ꯂꯩꯔꯤꯕ ꯆꯥꯏꯅꯤꯁ ꯑꯦꯝꯕꯦꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯆꯥꯏꯅꯤꯁ ꯁ꯭ꯇꯥꯐꯁꯤꯡ ꯂꯣꯏꯅꯃꯛ ꯊꯕꯛ ꯊꯥꯗꯠꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯔꯛꯂꯤ꯫ ꯆꯥꯏꯅꯤꯁ ꯑꯦꯝꯕꯦꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅꯃꯛ ꯊꯕꯛ ꯊꯥꯗꯠꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯒꯨꯁꯇꯥꯚꯣ ꯄꯦꯗ꯭ꯔꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯀꯂꯝꯕꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯔꯤ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯏꯅꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛꯇ ꯀꯂꯝꯕꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯕꯨ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯀꯂꯝꯕꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯆꯦꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯦꯐꯣꯔꯠꯁꯤꯡ ꯑꯁꯤꯕꯨ ꯕꯩꯖꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯔꯛꯂꯤꯕ ꯀꯂꯝꯕꯤꯌꯥꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯑꯦꯝꯕꯦꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯗꯤꯄ꯭ꯂꯣꯃꯦꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯩꯈꯥꯏ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛ ꯇꯧꯔꯦ, ꯃꯔꯤ ꯑꯁꯤ ꯆꯦꯠꯁꯤꯟꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯔꯥꯟ ꯑꯗꯨ ꯁꯤꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯒ꯭ꯂꯣꯕꯦꯜꯒꯤ ꯔꯥꯏꯖꯤꯡ ꯄꯥꯋꯔ ꯑꯣꯏꯔꯛꯂꯤꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯛ ꯄ꯭ꯂꯥꯟ ꯑꯃ ꯑꯣꯏꯔꯤꯕ ꯕꯦꯜꯠ ꯑꯦꯟड ꯔꯣꯗ ꯏꯅꯤꯁꯤꯌꯦꯇꯤꯚ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯔꯤ꯫ ꯃꯇꯝ ꯑꯃꯗ USꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯀꯌꯥ ꯑꯃꯅ ꯌꯣꯝꯗꯨꯅ ꯀꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ ꯑꯗꯨꯒ ꯆꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯇꯨꯅ US ꯑꯃꯁꯨꯡ ꯀꯂꯝꯕꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯌꯥꯅꯕꯒꯤꯗꯃꯛꯇ US ꯁꯦꯟꯇ꯭ꯔꯤꯛ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃꯗ ꯆꯠꯂꯝꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯡꯗꯣꯛꯈꯤꯗꯨꯅ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯃꯦ ꯊꯥ ꯑꯁꯤꯗ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯕꯦꯜꯠ ꯑꯦꯟड ꯔꯣꯗ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯁꯤꯗ ꯀꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯁꯔꯨꯛ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ꯫ US ꯑꯃꯁꯨꯡ ꯀꯂꯝꯕꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯄꯥꯔꯠꯅꯔꯁꯤꯞ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯁꯤꯞ ꯑꯁꯤ ꯆꯥꯏꯅꯥꯒ ꯑꯣꯏꯅ ꯁꯤꯟꯗꯣꯛꯈꯤꯕ ꯑꯁꯤꯗ ꯀꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯕꯦꯠ ꯑꯃꯈꯛ ꯗꯤꯁꯀꯁꯟ ꯑꯃꯈꯛ ꯂꯩꯈꯤ, ꯃꯗꯨꯗꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯂꯥꯛꯄ ꯌꯥꯕ ꯆꯩꯊꯦꯡꯁꯤꯡ ꯃꯔꯨꯑꯣꯏꯅ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯀꯥꯏꯊꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅꯤ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯀꯂꯝꯕꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯁꯨ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯈꯠꯂꯛꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯣꯏꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯆꯠꯊꯔꯛꯂꯤꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ USꯒ ꯑꯣꯏꯅ ꯂꯩꯔꯝꯕ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯁꯤꯞ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯇꯨꯅ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯂꯝꯕꯤꯌꯥꯒꯤ ꯃꯊꯛꯇ ꯇꯦꯔꯤꯐ ꯀꯌꯥ ꯑꯃ ꯊꯝꯖꯤꯜꯂꯛꯄꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯨꯛꯅꯕ ꯈꯔ ꯂꯩꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯨꯛꯅꯔꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯁ꯭ꯇꯦꯖ ꯑꯃ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯊꯥꯈꯤꯕ ꯑꯦꯝꯕꯦꯁꯦꯗꯔ ꯐꯥꯎꯕ ꯀꯧꯊꯣꯛꯅꯕꯗꯒꯤ ꯍꯧꯔꯒ ꯇꯦꯔꯤꯐ ꯑꯃꯁꯨꯡ ꯚꯤꯖꯥ ꯀꯦꯟꯁꯦꯜ ꯇꯧꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯀꯂꯝꯕꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯤꯁ ꯑꯦꯝꯕꯦꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯦꯝꯕꯦꯁꯦꯗꯔꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯄꯨꯂꯞ ꯇꯥꯟꯊꯣꯛꯄꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯑꯦꯇꯦꯟꯁꯟ ꯑꯗꯨ ꯒ꯭ꯔꯦꯞ ꯇꯧꯅꯕ ꯍꯧꯖꯤꯛ ꯀꯂꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯆꯥꯏꯅꯥꯒ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯦꯠꯁꯤꯟꯕ USꯕꯨ ꯐꯣꯡꯅ ꯁꯤꯡꯅꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯆꯥꯡ ꯑꯗꯨꯗ ꯌꯧꯕ ꯄꯥꯝꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯦꯁꯦꯖ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯧꯅ ꯍꯣꯡꯂꯛꯂꯤꯕ ꯒ꯭ꯂꯣꯕal ꯑꯦꯂꯥꯏꯟꯁꯀꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ
Colombia hairiba country asigi oiba position asibu mamangda leiramba US ka naknaba adudagi sendoktuna China ronda oina nakshiningbagi oiba wafam adu yamna mayak sengna malembi miyamangda uhalibani. Hausi Colombia hairiba country asigi oina leiriba Gustavo Petro gi oiba lenga asigi maikeri gi Trump ki oina leiriba US government asiga kyamu yamna yaningdrabage haibadudi handak United Nation gi oina pangtokhiba mifam aduda mayamna loinamuk unakrabani. Maki maikeri hausi USA na South American countries in asida drug ki oiba operation chatharibani haiduna makhal makha kya gi oiba khongthangsing lokhaliba asi South America gi oina mapangal kanjadaba apikpa countries in asida bully tawbani haibagi oiba wafam fogdokpada nattana US President Donald Trump hairiba miui asigi mathakta fawba criminal charge pansinduna investigation tawgadabani karigumba warning amata pidana chummi lali khangdana strike tawduna miui kya ama haliba adugi matangda su yamna kanna yaningdaba wafamsing maki maikeri gi UN da adumak thamki Mathangdana Colombia gi yumthangnariba Venezuela hairiba country asigi US ka oina leiriba rivalry asitu yamna nikchijaba fibam amada yoksilakle kumhei tagadori hauji nauna lakliba Venezuela amasung US ki oiba conflict asi yengduna Venezuela gi National Assembly gi maikeri gi Russia amasung Venezuela gi oiba cooperation treaty amang ngarang pass tawkre Venezuela gi National Assembly da pass tawkiba strategic cooperation treaty with Russia hairiba asida cover tawgadoriba asi energy defense technology amasung economic ki oiba sector sing asini hairiba treaty asi Venezuela gi president oiriba Nicolas Maduro gi maikeri gi hek sign tawkibaga athuba matamda chatnaba horagani Venezuela gi oiba National Assembly da pass tawkriba cooperation treaty aduda makhal makha kya gi oiba energy technology economic sector gi oiba wafam kya sing asi cover tawjaba taraga so hauzik main oina Venezuela lenga ki maikeri gi pamliba maru oiba focus asi defense ki oiba treaty asini Ataising asidi defense ki oiba treaty kaktamak sign tawba taragari miui kiyama gi miyeng sanglakani haiduna adamak yahunba gummani haiduna fongdoknaba kiyama yauri Masigi maramdi hauzik US amasung Venezuela hairiba country ani sigi oina leiriba tension asi aduki matik yamna wangkre USA gi maikeri gi Venezuela gi oiba jahas ani shure makoina strike tawduna hatkibada miui taraga taret sukrawani Hauzik Venezuela hairiba country asigi oiba akoi mafamsing asida USA gi oiba warship tagi hauraga makhal makha kya gi oiba kusukulai singna yomsinduna mikub kangdana koisinduna leiribani matam ama hektada Venezuela hairiba country asigi oiba laimaida forward changsinduna strike tawgani haibagi oiba wafam kya ama US gi official kya amadgi hanjin fongdokpagi oiba wafam aikoina taduna lakli Nakalamoromda Maduro gi oina leiriba Venezuela lenga ki maikeri ki sumadubu thengnanabagi damakta ngamkai gi oiba mafamsingda military exercise kaya ama tawkre Hauzik Venezuela hairiba country asigi oinadi US ki oiba land invasion laklagani haiduna nupi nupa khaiduna miui kya ama kautoktuna mafam kya amda khusukhulai gi oiba military gi oiba training asi matik chana piba haukrabani Mata asida US President Donald Trump ki maikeri gi Venezuela hairiba country asi US ki oina aduki matik yamna khudong thiningai oide drug amasung cartel sing asina maram oiduna US ki oiba national security da yamna chawba straight ama lakle haiba wafam asi fongdoktuna Matam kharagi mamangda US lanmisingi maikeri ki chathakiba strike ani eduna maram oiduna hauzik USA hairiba country asida matam amada Venezuela dagi laklamba drugs sing adu lakidra yamna chawba mai pakpani maram aduna lakadoriba matam asida cartel sing asi mapung fana muthanabagi damakta Venezuela gi oiba leimaida ground gi oiba operation sing chatharagani haibagi oiba wafam sing su adamak fongdokpa laikre asina maram oiduna hauzik lakadoriba matam asida Venezuela gi oina leiriba National Assembly gi maikeri gi Russia gi oina leiriba miyoising amasung Venezuela gi oina leiriba miyoising gi oiba friendship amasung makoi gi oiba manaba interest amasung wakhalon kayasing asi yengduna hena mari chesinabagi damakta strategic cooperation partnership amas puthorakliba asida Russia gi maikeri ki sumasigi manaba response ama laktuna hena mari chetpa pambagi oiba khongthangsing thamli Mata asida USA gi oiba operation kya ama pangthokraba matung asida nahaunana anauba military exercise amagasu Panama gi maikeri gi US lanmisinga punduna makoigi oina leiriba security regional gi oiba security asi kankat hannabagi damaktani haiduna jungle training yawba military gi oiba exercise ama pangthoknabagi damakta sem saba loikre Maramaduna Venezuela hairiba country asigi oina su achuba matamda Russia gi oiba warship submarine natragana makhal makha kya gi oiba military gi oiba kusukhulai sing asi yorukpa yabagi oiba oithokpa adu adamak ubu fangle Matamadu Yorokpada hena tamtigadoriba asina hauji Russia amasung Ukraine yoiba landfam asida US ki maikeri pangsilliba mateng aduna Russia gi oina leiriba economic structure aduki matik yamna chawba chaithensing nomu gi fanglakliba asiga manaba mong amakakta Russia gi maikeri gisu Venezuela gi huthangda US da yamna chawba chaitheng khara pina bagi damakta suksoi soidana honarakadoribani maram aduna conflict asi araibadi oiroidori Russia amasung Ukraine gi oiba landfam asi tapthabagi oiba wafam leite hena kansilakli yamna chawba development kaya ama thorakli Zelensky gi maikeri gi
US ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯗꯥꯏꯔꯦꯛꯂꯤ ꯌꯥꯎꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝ ꯀꯨꯏꯅ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯔꯣꯞ ꯍꯥꯟꯅ ꯃꯥꯟꯅꯈꯣ ꯃꯗꯨꯒꯤ ꯃꯇꯨꯡꯗ USꯅ ꯃꯇꯦꯡ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯔꯛꯄ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯀꯤ ꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯑꯁꯤꯗ ꯆꯠꯊꯕ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯎꯕ ꯐꯪꯂꯛꯂꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯇꯁꯦꯡꯅ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯄ꯭ꯔꯗꯛꯁꯟ ꯀꯦꯄꯥꯁꯤꯇꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯦꯝꯊꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯗꯦꯁꯄꯔꯦꯠ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯆꯥꯎꯊꯣꯛꯅꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯄꯤꯔꯔꯦ ꯏꯍꯥꯟ ꯍꯥꯟꯕꯗ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯅꯥ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯦꯀꯦꯟꯗꯔꯤ ꯁꯦꯛꯁꯟ ꯊꯝꯕ ꯃꯇꯝꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯁꯨ USꯀꯤ ꯃꯇꯦꯡ ꯇꯧꯒꯗꯕꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯃꯛ ꯔꯁꯤꯌꯥꯗꯒꯤ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯂꯩꯔꯤꯕꯁꯤ ꯍꯥꯟꯅ ꯂꯩꯕ ꯂꯦꯞꯈꯣ ꯃꯇꯝ ꯑꯗꯨꯗ ꯈꯛꯇ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯌꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁꯤꯒꯅꯦꯜ ꯑꯃ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯔꯨꯕ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯀꯤꯂꯣꯃꯤꯇꯔ 2,200 ꯔꯣꯝ ꯀꯥꯞꯄ ꯌꯥꯕ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯑꯁꯤ ꯄꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯊꯣꯔꯛꯂꯤ ꯀꯔꯤꯒꯨꯝꯕ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯀꯤꯂꯣꯃꯤꯇꯔ 2,200 ꯀꯥꯞꯄ ꯉꯝꯕ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯩꯃꯥꯏ ꯑꯁꯤꯗꯒꯤ ꯀꯥꯞꯄ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜ ꯃꯣꯁꯀꯣꯗꯒꯤ ꯍꯧꯔꯒ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯅꯃꯛ ꯍꯤꯠ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯀꯣꯅꯣꯃꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯗꯛꯁꯟ ꯍꯥꯎꯁ ꯑꯣꯏꯔꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯀꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯄꯋꯥꯔ ꯍꯥꯎꯁꯀꯤ ꯑꯣꯏꯕ ꯁꯕꯁ꯭ꯇꯦꯁꯟꯁꯤꯡ ꯑꯁꯤ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯞꯊꯔꯛꯀꯗꯧꯔꯤꯕꯅꯤ USꯀꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯔꯁꯤꯌꯥꯒꯤ ꯑꯦꯝꯕꯦꯁꯦꯗꯔ ꯇꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ US ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯇꯨꯡꯒꯤ ꯀꯔꯤꯃꯠꯇ ꯈꯟꯊꯗꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯦꯛ ꯇꯧꯗꯨꯅ ꯔꯦꯁꯄꯣꯟꯁ ꯑꯁꯤ ꯑꯗꯨꯃꯛ ꯄꯤꯒꯟꯕ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯤꯕ ꯑꯣꯔꯗꯔ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯂꯣꯏꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯂꯣꯏꯁꯤꯟꯗꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯥꯟꯍꯟꯕꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯏꯔꯥꯡ ꯑꯗꯨ ꯆꯥꯎꯊꯣꯛꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯄꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯦꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ ꯃꯔꯝꯗꯤ ꯀꯤꯂꯣꯃꯤꯇꯔ 2,200 ꯁꯥꯡꯅ ꯀꯥꯞꯄ ꯌꯥꯕ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯑꯁꯤ ꯄꯤꯕ ꯈꯛꯇ ꯅꯠꯇꯅ USꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯕ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯁꯦꯛꯇꯔꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯗꯦꯇꯥꯁꯤꯡ ꯑꯗꯨꯁꯨ ꯁꯦꯌꯔ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ USꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯕ ꯑꯦꯇꯦꯛꯁꯤꯡ ꯂꯥꯛꯄ ꯌꯥꯔꯦ ꯍꯧꯖꯤꯛꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯂꯦꯃꯤꯡꯒꯣ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯁꯤꯡꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯕ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯄꯥꯏꯞꯂꯥꯏꯟ ꯅꯠꯇ꯭ꯔꯒꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯕꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡꯁꯤꯡ ꯐꯪꯂꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛ ꯅꯧꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯞꯆꯔ ꯇꯧꯔꯛꯂꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯑꯦꯔꯤꯌꯥꯁꯤꯡ ꯑꯗꯨꯒ ꯀ꯭ꯔꯤꯃꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯁꯤ ꯐꯪꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯅꯠꯇ꯭ꯔꯒꯅ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯌꯥꯗꯕꯅ ꯃꯐꯝ ꯈꯔꯗꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯝꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯒꯗꯧꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯇꯝ ꯑꯃꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯄ꯭ꯂꯥꯟ ꯑꯣꯏꯔꯝꯕ ꯆꯦꯔꯅꯣꯕꯜ ꯍꯥꯏꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯗꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯆꯪꯅꯕ ꯌꯥꯗꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝꯗ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯆꯪꯒꯗꯧꯔꯤꯕ ꯏꯅꯔꯖꯤ ꯑꯗꯨ ꯄꯤꯕ ꯉꯝꯂꯛꯇꯕꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯄꯥꯋꯔ ꯄ꯭ꯂꯥꯟ ꯈꯔ ꯍꯟꯅ ꯃꯊꯧ ꯇꯧꯍꯟꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯃꯐꯝ kaya ꯑꯃꯗ ꯏꯅꯔꯖꯤ ꯁꯄ꯭ꯂꯥꯏ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯌꯨꯀ꯭ꯔꯦꯟꯌꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯀꯤꯞ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯍꯧꯖꯤꯛ ꯆꯦꯔꯅꯣꯕꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ USꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯨꯀ꯭ꯔꯦꯟꯗ ꯇꯧꯔꯤꯕ ꯃꯇꯦꯡ ꯑꯁꯤ ꯈꯔ ꯍꯟꯗꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯄꯗ
यूक्रेन हाइरिबा कंट्री असिगी माइकेदगी रशियन अटैक्सिंग असिबु डिफेंड तौबा ngamdabagi fibam amada yausilakpadagi यूक्रेनियन प्रेसिडेंट ओइरिबा जेलेंस्की माइकेदगी यूरोप की ओइना लेरिबा कंट्री अमसुंग मफम किया amada लानफम असी yausinabagi damakti yamna kanna haijakiba atuba matamda karigumba USA gi maikeidigi यूक्रेन bu kannabagi damakta mateng tahodaba taragadi नेटो की माइकेदगी खनादुना मखोय मसेलगी ओइबा खुसुखुलाई रेडी तौदुना होनारिङैदा थेंगमनखिबदगी यूक्रेन हाइरिबा कंट्री असी फावबा लेमहौदबा याय हाइबगी ओइबा वार्निंग तौदुना यामना थुना नेटो की माइकेदगी लानफम असिदा यावसिनबा मरु ओइना यूएस की माइकेदगी यूक्रेन की दमकता मतेंग तौबिनबगी दमकता हंजन हंजन हाइजखरबा मतुंगदा हौजिक यूएसए की माइकेदगी खोंथांग खरा लोखलकपा असिदा यूक्रेनियन प्रेसिडेंट जेलेंस्की की माइकेदगी यामना हराव फोंदोक्ली डेनमार्क तो पांगथोखिबा मिफम अमखक्ता यूक्रेनियन प्रेसिडेंट जेलेंस्की की माइकेदगी हौजिक यूएस प्रेसिडेंट डोनाल्ड ट्रम्पना टोमाहॉक मिसाइल पीगिनी हाइदुना लखलकलिबा खोंथांग असी अदुकी मतिक यामना फबा खोंथांगनी अदुगा यूएस की माइकेदगी लखलकलिबा खोंथांग असी मतौ तमजदुना लेमहौरिबा अतोपा यूरोप अमसुंग नेटो की ओइना लेरिबा कंट्रीसिंग असिगी माइकेदगी लानफम असी यावसिनदुना नेटो यूएस अमसुंग यूक्रेन पुंदना रशिया असिबु माइथिबा पीनबगीदमक्ता लान असी तौबिनसी हाइदुना फोंदोक्ली मरु ओइना हौजिक रशियादगी लाक्लिबा नेचुरल गैस अमसुंग क्रूड ऑयलसिंग लेरिबा यूरोपियन कंट्रीसिंग असिदा लेइबा तोकनबगीदमक्ता माके माइकेदगी यामना कनबा वाफमसिंग हौजिक फोंदोरक्ली तौबतुबु हाइरिबा कंट्रीसिंग असिना मदु एफोर्ट तौबा ngamgdra हाइबगी ओइबा वाहंग असिनी मरमदि हौजिक ऑलरेडी अक्टोबर यौसिलक्लबनी अथुबा मतमदा यूरोप की ओइबा ख्वाइदगी किनिंगाई ओइबा विंटर अदु यौसिलक्कदौरिबनी हाइरिबा मतम अदुदा ख्वाइदगी यामना चावना मरु ओइरिबा असी रशियादगी लाक्लिबा अहोंगमा ममलगी ओइबा पाइपलाइन की खुथांगदा लाक्पा नेचुरल गैस सिंग असिनी मतंग असिदा हौजिक यूक्रेन की माइकेदगी यामना चावबा माइ पाकपा अमा ओइना मतम खरगी ममांगदा न्यूज़सिंगदा अदुमक यावबा फंकिबा क्यूपियंस हाइरिबा यूक्रेन की ओइबा मफम असिदा रशिया की माइकेदगी सोवियत की ओइबा मतमदा लेरंबा टनल अदुदगी फौजिलक्तुना मखोगी लानमिसिंगी माइकेदगी यामलबा यूक्रेन लानमिसिंगबु क्वेश्चनदुना थमलबा मतुंगदा अदुकी मतिक यामना हातखिबगी ओइबा थौदो अमखक लेख्रे मदुदसु नत्तना हौजिक लानमी चातुक हेना क्वेश्चनदुना लेरि हाइबगी ओइबा वाफम अमा लेखिबनी रशिया की माइकेदगी हाइरिबा मफम अदुदा नौना ngamkai kya ma lawsin dona changselakliba maru oina sizinariba Russia gi oina aduki mati yamna mamal tanglaba thermobaric ki oiba rocket launcher gi oiba system ani Ukraine gi drone sing gi maike ri hit tawduna thugai kre haiba gi oiba video footage hauzik social media da Ukrainian langa ki maike ri saitorakli Russia gi maike ri hauzik Ukraine gi oiba invasion asida maru oina sizinariba Russia gi yamna elite oidaba TOS 1A hairiba rocket launcher gi oiba system asi aduki mati yamna mamal tangbada natana हौजिक सोंगरिबा लानफम असिदा अदुकी मति यामना इफेक्टिव ओइना सिजिनरिबनिना हाइरिबा मसिगुमलबा ममल लैरबा खुलाई असि अनि काइकिबा हाइबसि रशियागी ओइना यामना चावबा मांगजबा अमा ओइनादि उनरी मसिगुमलबा फिबम कयासिंग असि लाकबदनि हौजिक लैरिबा लानफम असि हेना किनिंगाइगी ओइबा फिबम अमदा यौसिलक्कदोरिबा असि USA की माइकेदगी पांगसिलक्लिबा मतेंग अदुना सुक्सोय सोयदना यूक्रेनदि रशियागी ओइबा मफम कियामदा मरु ओइना एनर्जी सेक्टर असिबु टारगेट तौदुना सुक्सोय सोयदना मफम कियामदा एटेक चथरक्लगनी हौजिक रशिया हाइरिबा कंट्री असिगी ओइना यूक्रेन चथरक्लिबा एटेक असिदा यामना चावबा चैथिंगसिंग फंगबा हौरक्ले करिगुम्बा लानफम अमा सोंगनबा मतमदा येंगनबसिंगी माइकेदगी अदुमक हेंजिलक्पा यामना चावबा चैथिंगसिंग लाकपा माइथिबा याबगी ओइबा वाफमसिंग अदु यौरक्पा मतमदनी कंट्रीसिंग असिगी माइकेदगी सीबा नाबा कीदना लैजबु खुलाई पुथोक्तुना ngamjaba लानफम अमा थेंगनरक्कदोरिबा असि मरम अदुना लाकदोरिबा मतम अदुदा यूक्रेन की ओइबा लानफम असि रशिया की माइकेदगी अमुक्ता फाव उबा फंगद्रिबा मोंग अमखक्ता रेस्पॉन्स तौरक्पा याबगी ओइथोक्पा अदुसु अदुमक लैरी मता असिदा रशिया हाइरिबा कंट्री असिगी माइकेदगी यूएस की ऑन बैक यारनी हाइरिबा वेनेजुएला हाइरिबा कंट्री असिगी लेंगाका डिफेंस की ओइबा स्ट्रेटेजिक पार्टनरशिप की ओइबा कोऑपरेशन की ओइबा डीलसिंग साइन तौबा लैरी मसिदसु नत्तना हौजि ईरान हाइरिबा कंट्री असिगा रशिया की ओइबा अनौबा deal khara sign tawnabugi oiba wafamsing asi thorakli maramaduna Russia gi maikeidigi hauji US na Ukraine gi khutangda sanariba game asigumna Russia gi maikeidigi US bu makong ahonnabagi damakta landform asidagi district tawnabagi damakta atoppa mafamsing dasu conflict thollakpa yabagi oiba oithokpa adu adamak leitaba natte ni haiduna fongdoklingai Hamas ki oiba pakhum ngaiduna leiringai da hauji Europe ki mafam kyamada anti-Semitism gi oiba ihau ama yamna kana sangsilakli नाकलमरोम US की माइकेरी खुद चिंजिलक्पदगी गाजा अमसों इजराइल की ओइना लैरिबा कन्फ्लिक्ट असि खर तपथदुना लैजबा तारगसु होचिस हाइरिबा कांगबु असि माइकेरीगी गाजा हाइरिबा मफम असिबु ब्लॉकेट तौदुना थमलिबा अदुगी पाखुमनी हाइदुन ममांग इजराइल खक्तद अटैक तौरंबा अदु हौजिकति इंटरनेशनल की ओइबा ट्रेड रूट यामना कनबा अटैक सिंग सथरक्ली हौजिक असि मालेम असिगी मफम कयामद इजराइल की माइकेरी गाजा हाइरिबा मफम असिद चथरिबा ऑपरेशन असिद मिचम प्रजा कयाम ओटनैबा असिबु यानिंगदबगी ओइबा यामना कनबा लानफम असि लोइसिलो हाइदुना पैलेस्टाइन सपोर्ट तौबगी ओइबा इहौसिंग लेप लैतना लाकली
ꯃꯐꯝ ꯑꯌꯥꯝꯕꯗ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯐꯤꯔꯥꯟ ꯄꯥꯏꯗꯨꯅ ꯕꯦꯅꯔꯁꯤꯡ ꯄꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯏꯍꯧ ꯍꯧꯕ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯂꯧꯈꯠꯄꯒꯤ ꯑꯣꯏꯕ ꯃꯃꯤꯁꯤꯡꯗꯤ ꯂꯩꯔꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯐꯪꯂꯛꯂꯤ ꯌꯨꯔꯣꯞꯀꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯛ ꯅꯍꯧꯅꯅ ꯑꯦꯟꯇꯤꯁꯦꯃꯤꯇꯤꯖꯝꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯁꯤ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯎꯔꯛꯂꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯝꯒꯅꯤ ꯖ꯭ꯌꯨꯁ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯄꯦꯂꯦꯁꯇꯤꯟ ꯐ꯭ꯔꯤ ꯑꯣꯏꯍꯜꯂꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯈꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯉꯥꯡꯕ ꯆꯩꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯎꯔꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯗꯦꯚꯂꯞ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ UK ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯇꯦꯔꯔ ꯍꯕ ꯑꯃ ꯑꯣꯟꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯦ ꯖ꯭ꯌꯨꯁꯁꯤꯡꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯦꯇꯦꯛ ꯑꯃꯈꯛ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛ ꯑꯗꯨ UK ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃꯈꯛꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯒꯤ ꯁꯥꯏꯅꯥꯒꯣꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯖ꯭ꯌꯨꯁꯁꯤꯡꯒꯤ ꯑꯣꯏꯕ ꯄꯣꯄꯨꯂꯦꯁꯟ ꯑꯗꯨꯃꯛ ꯂꯩꯕ ꯑꯗꯨꯒ ꯏꯖꯔꯦꯂꯤ ꯖ꯭ꯌꯨꯁꯁꯤꯡꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯌꯣꯝ ꯀꯤꯄꯨꯔꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡ ꯇꯧꯔꯤꯉꯩꯒꯤ ꯃꯇꯝꯗ ꯖ꯭ꯌꯨꯁꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯇꯦꯛ ꯑꯃ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ ꯖꯤꯍꯥꯗ ꯑꯜ ꯁꯦꯃꯤ ꯀꯧꯕ ꯆꯍꯤ 35ꯒꯤ ꯑꯣꯏꯕ ꯕ꯭ꯔꯤꯇꯤꯁ ꯁꯤꯇꯤꯖꯟ ꯁꯤꯔꯤꯌꯥꯒꯤ ꯑꯣꯏꯕ ꯑꯣꯔꯤꯖꯤꯟ ꯂꯩꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯥꯎ ꯑꯃ ꯄꯣꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯊꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯐꯨꯗ ꯆꯪꯅꯕ ꯊꯧꯖꯤꯜꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯊꯣꯝꯗꯨꯅ ꯂꯩꯈꯤꯗꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯆꯪꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯡꯂꯨꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨꯗ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯗꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ ꯂꯣꯏꯗꯕ ꯇꯥꯔꯒꯁꯨ ꯃꯦꯟꯆꯦꯁꯇꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯏꯅꯥꯒꯣꯛꯀꯤ ꯖꯨꯁ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯅꯝꯗꯅ ꯆꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯈꯥꯎ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯒꯦ ꯌꯥꯗꯕꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥꯔ ꯊꯧꯖꯤꯜꯂꯛꯇꯨꯅ ꯅꯝꯐꯨꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯗ ꯃꯤꯑꯣꯏ ꯑꯅꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯕꯦꯒ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯃꯇꯝꯗ ꯊꯤꯕ ꯐꯪꯈꯤꯗꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯕꯦꯒ ꯑꯁꯤ ꯀꯔꯤ ꯌꯥꯎꯕꯅꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯣ ꯃꯗꯨꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯆꯪꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯪꯅꯔꯤ ꯃꯦꯟꯆꯦꯁꯇꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄ ꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯖꯤꯞꯁꯤꯡꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯃꯈꯛꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ UK ꯈꯛꯇ ꯅꯠꯇꯅ ꯌꯨꯔꯣꯞꯀꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯛ ꯑꯦꯟꯇꯤꯁꯦꯃꯤꯇꯤꯖꯝꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯂꯤ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯅꯟ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯊꯦꯡꯅꯔꯛꯂꯤ ꯃꯇꯝ ꯑꯃꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯕ ꯇꯦꯔꯔꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯂꯩꯒꯟꯗꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯎꯅꯔꯝꯕꯗꯨ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯊꯥꯔꯗ ꯋꯥꯔꯜꯗ ꯀꯟꯇ꯭ꯔꯤꯁꯤꯡꯅꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯏꯕ ꯍꯞꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯕ ꯀꯌా ꯑꯃꯁꯨ ꯉꯁꯤꯗꯤ UKꯗꯒꯤ ꯍꯧꯔꯒ ꯌꯨꯔꯣꯞꯀꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯄ ꯎꯔꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯁꯨꯡ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯗꯨꯃꯛ ꯆꯌꯦꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯀꯟꯐ꯭ꯂꯤꯛ ꯃꯅꯨꯡ ꯆꯟꯅ ꯏꯖꯔꯦꯂꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯁꯨꯡ ꯍꯃꯁꯀꯤ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯧꯅ ꯂꯥꯛꯂꯤꯕ ꯋꯥꯐꯝ ꯈꯔ ꯌꯥꯅꯍꯟꯕꯗ ꯍꯧꯖꯤꯛ US ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯣꯏꯟꯠ 10 ꯌꯥꯎꯕ ꯄꯤꯁꯀꯤ ꯑꯣꯏꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃ ꯊꯝꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯃꯥꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯕ ꯄꯥꯈꯨꯝ ꯉꯥꯏꯗꯨꯅ ꯍꯧꯖꯤꯛ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯁ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅꯗꯤ ꯍꯣꯠꯅꯔꯤ ꯇꯧꯕꯇꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯁꯨ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯗꯁꯤꯡ ꯌꯧꯍꯟꯗꯕ ꯑꯃꯁꯨꯡ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐ꯭ꯂꯣꯇꯤꯂꯥꯒꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯖꯍꯥꯖꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯡꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯦꯃꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯄꯤꯛꯄ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯕ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯗ꯭ꯔꯣꯟꯁꯇꯒꯤ ꯍꯧꯔꯒ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯝ ꯑꯃꯗ ꯏꯖꯔꯦꯜꯗ ꯈꯛꯇꯃꯛ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯔꯝꯕ ꯑꯦꯇꯦꯛ ꯑꯗꯨ ꯍꯧꯖꯤꯛ ꯍꯦꯟꯗꯣꯔꯛꯇꯨꯅ ꯔꯦꯗ ꯁꯤꯗꯒꯤ ꯍꯧꯔꯒ ꯃꯅꯥꯛ ꯅꯛꯄ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗ ꯆꯠꯄ ꯏꯖꯔꯦꯜꯒꯤ ꯏꯟꯇꯔꯦꯁꯀ ꯃꯔꯤ ꯂꯩꯅꯕꯅꯤ ꯍꯥꯏꯕ ꯖꯍꯥꯖ ꯈꯨꯗꯤꯡꯃꯛꯄꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯔꯨꯠ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯍꯧꯖꯤꯛ ꯎꯕ ꯐꯪꯂꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯃꯔꯨꯑꯣꯏꯅ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯗ ꯐꯥꯎꯕ ꯆꯪꯍꯟꯗꯨꯅ ꯅꯦꯚꯦꯜ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯒꯤ
ꯄꯥꯈꯨꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜ ꯈꯛꯇꯗ ꯑꯦꯇꯦꯛ ꯇꯧꯕ ꯅꯠꯇꯅ ꯔꯦꯗ ꯁꯤ ꯑꯃꯁꯨꯡ ꯒꯜꯐ ꯑꯣꯐ ꯑꯦꯗꯦꯟ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯤꯕ ꯏꯖꯔꯦꯜꯗ ꯀꯥꯟꯅꯕ ꯌꯥꯕ ꯖꯍꯥꯖ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯦꯇꯦꯛ ꯆꯠꯊꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯒꯥꯖꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯉꯁꯤ ꯑꯋꯥꯕ ꯅꯪꯂꯤꯕ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯑꯁꯤ ꯂꯥꯟꯐꯝꯒꯤ ꯑꯣꯏꯅ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯏꯖꯔꯦꯜꯗ ꯑꯗꯨꯃꯛ ꯂꯣꯟꯆ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯆꯠꯊꯔꯤ ꯑꯗꯨꯒ ꯁꯦꯀꯦꯟꯗꯔꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯇꯥꯔꯒꯦꯠ ꯑꯁꯤ ꯔꯦꯗ ꯁꯤ ꯅꯠꯇ꯭ꯔꯒꯅ ꯒꯜꯐ ꯑꯣꯐ ꯑꯦꯗꯦꯟꯗ ꯆꯠꯂꯤꯕ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯗ ꯑꯃꯁꯨꯡ ꯇ꯭ꯔꯦꯗꯇ ꯃꯇꯦꯡ ꯇꯧꯔꯤꯕ ꯃꯈꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯖꯍꯥꯖ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯕ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯣꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯇꯥꯔꯒꯦꯠ ꯑꯃ ꯑꯣꯏꯔꯛꯂꯤꯕꯁꯤ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯑꯦꯁꯇꯦꯠꯁꯤꯡ ꯃꯔꯨꯑꯣꯏꯅ ꯆꯥꯎꯔꯕ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯑꯣꯏꯜ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯣꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯑꯣꯏꯜ ꯀꯝꯄꯅꯤ 18ꯒꯤ ꯃꯊꯛꯇ ꯁꯦꯡꯁꯟ ꯊꯝꯖꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯇꯥꯕ ꯐꯪꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯛꯅꯥꯏꯔꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯛꯖꯣ ꯃꯣꯕꯥꯏꯜ ꯑꯃꯁꯨꯡ ꯆꯦꯕ꯭ꯔꯣꯅꯆꯤꯡꯕ ꯌꯨꯑꯦꯁ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ ꯍꯧꯖꯤꯛ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤꯕ ꯔꯦꯗ ꯁꯤ ꯑꯃꯁꯨꯡ ꯒꯜꯐ ꯑꯣꯐ ꯑꯦꯗꯦꯟꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯥꯛꯄ ꯖꯍꯥꯖꯁꯤꯡ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟꯁꯤꯡꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯒꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯝꯖꯤꯜꯂꯤꯕ ꯅꯦꯚꯦꯜ ꯕ꯭ꯂꯣꯀꯦꯠ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯊꯝꯂꯤꯕ ꯆꯪꯊꯣꯛ ꯆꯪꯁꯤꯟꯒꯤ ꯑꯣꯏꯕ ꯑꯊꯤꯡꯕ ꯑꯁꯤ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏ ꯍꯟꯕ ꯂꯩꯇꯅ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯟꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯊꯝꯂꯤ ꯃꯔꯝ ꯑꯁꯤꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄꯤꯁ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯇꯝ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤ ꯑꯗꯨꯒ ꯒ꯭ꯂꯣꯕal ꯇ꯭ꯔꯦꯗ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯈꯔꯁꯨ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯗꯧꯔꯤ ꯍꯧꯖꯤꯛ ꯍꯨꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯇꯦꯛ ꯑꯃ ꯑꯣꯏꯅ ꯗꯁ ꯐ꯭ꯂꯦꯛ ꯌꯥꯎꯕ ꯀꯥꯔꯒꯣꯁꯤꯞ ꯑꯃꯈꯛꯇ ꯍꯨꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯖꯍꯥꯖ ꯑꯗꯨꯗ ꯇꯣꯡꯕ ꯃꯤꯑꯣꯏ ꯑꯅꯤ ꯁꯣꯛꯈꯤꯕꯗ ꯅꯠꯇꯅ ꯖꯍꯥꯖ ꯑꯗꯨꯗ ꯌꯥꯎꯔꯛꯈꯤꯕ ꯃꯤꯑꯣꯏ 18ꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯣꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯔꯦꯗ ꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯒꯜꯐ ꯑꯣꯐ ꯑꯦꯗꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯒꯤ ꯑꯣꯏꯕ ꯃꯄꯥꯡꯒꯜ ꯑꯁꯤ ꯍꯦꯟꯒꯠꯂꯛꯄꯗꯨ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯎꯅꯔꯤ ꯍꯣꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯃꯈꯣꯏꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯀꯤ ꯃꯊꯛꯇ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯗꯁ ꯑꯣꯅꯔ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯖꯍꯥꯖ ꯑꯁꯤꯗ ꯄꯨꯔꯤꯕ ꯄꯣꯠ ꯅꯠꯇ꯭ꯔꯒꯅ ꯖꯍꯥꯖ ꯑꯁꯤꯒ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯀꯔꯤꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯐꯣꯡꯗꯣꯛꯂꯤ